ꯃꯇꯝ ꯑꯃꯗ ꯅꯤꯡꯊꯧ ꯑꯃꯈꯛ ꯄꯥꯜꯂꯝꯃꯤ ꯃꯥꯒꯤ ꯃꯃꯤꯡꯅ ꯃꯥꯝꯆꯥ ꯍꯥꯏꯅ ꯀꯧꯔꯝꯃꯤ ꯃꯥꯒꯤ ꯂꯣꯏꯅꯕꯤ ꯅꯨꯄꯤ ꯃꯍꯥꯔꯥꯅꯤ ꯑꯗꯨꯅ ꯕꯤꯃꯣꯂꯥ ꯍꯥꯏꯅ ꯀꯧꯔꯝꯃꯤ ꯃꯈꯣꯏ ꯑꯅꯤꯃꯛ ꯋꯥꯈꯜ ꯇꯤꯟꯅꯅ ꯍꯤꯡꯃꯤꯟꯅꯩ ꯑꯁꯨꯝꯅ ꯍꯤꯡꯃꯤꯟꯅꯩ ꯍꯥꯏꯖꯕ ꯈꯛꯇꯅꯤ ꯑꯗꯨꯕꯨ ꯃꯁꯥ ꯃꯁꯥꯅ ꯄꯥꯝꯖꯕ ꯀꯂꯛꯆꯕ ꯄꯣꯠꯁꯛ ꯀꯌꯥ ꯑꯃꯁꯨ ꯂꯩꯅꯔꯝꯃꯤ ꯅꯤꯡꯊꯧ ꯃꯥꯝꯆꯥꯒꯤ ꯑꯣꯏꯅꯗꯤ ꯂꯥꯏꯔꯤꯛ ꯌꯥꯝꯅ ꯍꯩꯕ ꯃꯤꯁꯛ ꯍꯥꯏꯕꯁꯤ ꯌꯥꯝꯅ ꯄꯥꯝꯖꯔꯝꯃꯤ ꯑꯃꯗꯤ ꯃꯍꯥꯔꯥꯅꯤ ꯕꯤꯃꯣꯂꯥꯒꯤ ꯑꯣꯏꯅꯗꯤ ꯁꯅꯥ ꯂꯨꯄꯥ ꯅꯤꯡꯊꯤꯅ ꯂꯩꯕ ꯋꯥꯠꯇ ꯄꯥꯗꯕ ꯁꯅꯥ ꯂꯨꯄꯥꯇꯅ ꯃꯔꯨ ꯑꯣꯏ ꯍꯥꯏꯅ ꯈꯟꯖꯔꯝꯃꯤ ꯑꯁꯨꯝꯅ ꯃꯈꯣꯏ ꯑꯅꯤꯗꯨ ꯃꯈꯣꯏꯒꯤ ꯃꯪꯂꯥꯟꯗ ꯁꯥꯒꯠꯇꯨꯅ ꯂꯩꯔꯤꯉꯩ ꯅꯣꯡꯃꯗꯤ ꯈꯪꯍꯧꯗꯅ ꯃꯍꯥꯔꯥꯅꯤ ꯕꯤꯃꯣꯂꯥꯗꯨ ꯆꯨꯝꯅ ꯂꯦꯞꯂꯝꯕꯗꯒꯤ ꯃꯀꯣꯛ ꯑꯗꯨ ꯄꯥꯏꯔꯗꯨꯅ ꯍꯥꯏꯊꯔꯛꯂꯝꯃꯤ ꯃꯇꯧ ꯑꯗꯨꯗ ꯃꯍꯥꯛꯀꯤ ꯃꯅꯥꯏ ꯅꯨꯄꯤꯁꯤꯡꯅ ꯃꯥꯕꯨ ꯉꯥꯛꯄꯤꯔꯝꯃꯤ ꯑꯗꯨꯒ ꯇꯞꯅ ꯃꯥꯒꯤ ꯀꯥꯗ ꯄꯨꯁꯤꯟꯕꯤꯔꯝꯃꯤ ꯉꯥꯏꯍꯥꯛꯀꯤ ꯃꯇꯨꯡꯗ ꯅꯤꯡꯊꯧ ꯃꯥꯝꯆꯥ ꯂꯩꯕꯥꯛꯀꯤ ꯋꯥ ꯇꯥꯅꯕ ꯍꯜꯂꯛꯂꯝꯃꯤ ꯃꯅꯥꯏ ꯅꯨꯄꯤ ꯑꯃꯈꯛ ꯄꯥꯈꯠꯅ ꯆꯦꯟꯁꯤꯜꯂꯛꯇꯨꯅ ꯍꯥꯏꯔꯛꯂꯝꯃꯤ ꯏꯅꯤꯡꯊꯧ ꯃꯍꯥꯔꯥꯅꯤ ꯕꯤꯃꯣꯂꯥꯗꯣ ꯉꯁꯥꯏꯗꯒꯤ ꯑꯩꯈꯣꯏ ꯄꯨꯟꯅ ꯋꯥꯔꯤ ꯁꯥꯟꯅꯔꯝꯕꯅꯤ ꯑꯗꯨꯕꯨ ꯈꯪꯍꯧꯗꯅ ꯃꯁꯥꯗꯣ ꯍꯥꯏꯊꯔꯛꯄꯗꯒꯤ ꯍꯧꯖꯤꯛ ꯃꯥꯒꯤ ꯀꯥꯗ ꯍꯤꯞꯇꯨꯅ ꯂꯩꯔꯤ ꯋꯥꯗꯨ ꯇꯥꯕꯗ ꯅꯤꯡꯊꯧ ꯃꯥꯝꯆꯥ ꯄꯥꯈꯠꯂꯝꯃꯤ ꯀꯔꯤꯅꯣ ꯍꯥꯏꯔꯤꯁꯤꯕꯣ ꯅꯠꯇꯦ ꯃꯥꯕꯨ ꯀꯔꯤ ꯇꯧꯕ ꯌꯥꯎꯈꯤꯒꯦ ꯀꯔꯤ ꯆꯥꯁꯤꯟ ꯊꯛꯆꯤꯟꯈꯤꯒꯦꯕ ꯀꯥꯟꯅꯗꯦ ꯅꯈꯣꯏ ꯈꯔ ꯊꯨꯅ ꯆꯠꯇꯨꯅꯅꯦ ꯑꯃꯥꯏꯕꯝꯇ ꯑꯃꯨꯛꯇ ꯀꯧꯔꯨꯆꯣ ꯐꯒꯅꯤ ꯅꯤꯡꯊꯧ ꯋꯥꯁꯦ ꯍꯥꯏꯔꯒ ꯁꯦꯅꯥ ꯑꯗꯨꯁꯨ ꯃꯤ ꯈꯔꯒ ꯑꯃꯥꯏꯕ ꯀꯧꯕ ꯆꯠꯈꯤꯔꯝꯃꯤ ꯅꯤꯡꯊꯧ ꯃꯥꯝꯆꯥꯁꯨ ꯃꯥꯒꯤ ꯅꯨꯄꯤꯒꯤ ꯀꯥ ꯑꯗꯨꯗ ꯆꯪꯂꯛꯂꯤ ꯃꯅꯥꯏ ꯅꯨꯄꯤꯁꯤꯡ ꯑꯗꯨꯁꯨ ꯅꯤꯡꯊꯧ ꯑꯗꯨ ꯆꯪꯂꯛꯄ ꯑꯗꯨꯗ ꯂꯣꯏꯅꯃꯛ ꯃꯄꯥꯟꯗ ꯊꯣꯛꯈꯤꯔꯝꯃꯤ ꯅꯤꯡꯊꯧ ꯃꯥꯝꯆꯥ ꯃꯥꯒꯤ ꯅꯨꯄꯤꯒꯤ ꯃꯅꯥꯛꯇ ꯇꯞꯅ ꯐꯝꯊꯔꯛꯂꯒ ꯃꯀꯣꯛꯇ ꯅꯥꯟꯊꯕꯤꯔꯒ ꯍꯥꯏꯔꯛꯂꯝꯃꯤ ꯕꯤꯃꯣꯂꯥ ꯅꯪꯕꯨ ꯇꯥꯔꯕꯣ ꯅꯁꯥꯗꯨꯕꯨ ꯀꯌꯥꯝ ꯀꯟꯅ ꯉꯝꯗ꯭ꯔꯤꯅꯣ ꯕꯤꯃꯣꯂꯥ ꯃꯃꯤꯠꯇꯨ ꯇꯞꯅ ꯄꯥꯡꯊꯣꯛꯂꯒ ꯍꯥꯏꯔꯛꯏ ꯈꯪꯗꯦ ꯅꯍꯥꯃꯈꯩꯗꯤ ꯀꯩꯁꯨ ꯇꯧꯗꯕꯅꯤ ꯉꯁꯤꯗꯤ ꯀꯣꯛꯁꯦ ꯌꯥꯝ ꯉꯥꯎꯏ ꯀꯩꯁꯨ ꯇꯧꯔꯣꯏꯗ ꯑꯩꯅ ꯑꯃꯥꯏꯕ ꯑꯃꯗꯤ ꯀꯧꯕ ꯆꯠꯍꯟꯈ꯭ꯔꯕꯅꯤ ꯂꯥꯛꯑꯅꯤꯗ ꯑꯗꯣ ꯅꯪꯕꯨ ꯆꯥꯛꯀ ꯆꯥꯔꯕꯣ ꯆꯥꯗ꯭ꯔꯤꯌꯦ ꯏꯅꯤꯡꯊꯧ ꯍꯜꯂꯛꯄ ꯉꯥꯏꯔꯝꯂꯤꯕꯅꯤ ꯄꯨꯟꯅ ꯆꯥꯕꯅ ꯍꯦꯟꯅ ꯅꯨꯡꯉꯥꯏ ꯃꯥꯝꯆꯥ ꯃꯣꯃꯣꯟ ꯅꯣꯛꯂꯒ ꯑꯗꯨꯗꯤ ꯑꯩꯒ ꯄꯨꯟꯅ ꯆꯥꯔ ꯂꯣꯏꯔꯦꯗꯅ ꯑꯃꯥꯏꯕꯗꯣ ꯍꯥꯟꯅ ꯂꯥꯛꯈꯤꯁꯅꯨ ꯃꯥꯅ ꯅꯪꯒꯤ ꯑꯅꯥꯕꯁꯤ ꯌꯦꯡꯕ ꯂꯣꯏꯔꯒ ꯄꯨꯟꯅ ꯆꯥꯔꯁꯤ ꯍꯣꯏ ꯅꯤꯡꯊꯧ ꯑꯗꯨꯅ ꯐꯔꯅꯤ ꯅꯤꯡꯊꯧ ꯃꯥꯝꯆꯥ ꯁꯣꯔ ꯁꯥꯡꯅ ꯍꯣꯟꯊꯔꯒ ꯀꯔꯝ ꯀꯥꯟꯗꯅꯣ ꯈꯪꯗ꯭ꯔꯤ ꯏꯆꯥꯁꯤꯡꯒꯤ ꯀꯨꯝꯍꯩꯒ ꯌꯦꯡꯒꯗꯕ ꯑꯩꯁꯨ ꯏꯆꯥꯁꯤꯡꯒꯤ ꯀꯨꯝꯍꯩ ꯑꯗꯣ ꯎꯅꯤꯡꯉꯤ ꯑꯗꯨꯕꯨ ꯈꯪꯗ꯭ꯔꯤ ꯑꯩꯒꯤ ꯂꯥꯏꯕꯛ ꯑꯁꯤꯗ ꯇꯝꯕꯤꯔꯝꯗ꯭ꯔꯕ꯭ꯔꯥ ꯑꯁꯨꯛ ꯀꯨꯏꯕꯁꯦ ꯏꯆꯥ ꯑꯃꯠꯇ ꯎꯔꯛꯇ꯭ꯔꯤꯕꯁꯦ ꯃꯥꯝꯆꯥꯅ ꯌꯥꯝꯅ ꯈꯟꯖꯤꯟꯈꯤꯅꯨꯗ ꯑꯩꯈꯣꯏ ꯑꯅꯤꯒꯤꯁꯨ ꯃꯄꯨ ꯃꯍꯥꯛꯅ ꯇꯝꯕꯤꯔꯝꯕ ꯃꯇꯝ ꯍꯥꯏꯕ ꯑꯃꯗꯤ ꯂꯩꯔꯝꯒꯅꯤ ꯃꯇꯝ ꯑꯗꯣ ꯉꯥꯏꯔꯁꯤ ꯃꯈꯣꯏ ꯑꯅꯤꯗꯨ ꯋꯥꯔꯤ ꯁꯥꯔꯤꯉꯩ ꯑꯃꯥꯏꯕ ꯃꯅꯤ ꯑꯗꯨ ꯂꯥꯛꯂꯝꯃꯤ ꯏꯅꯤꯡꯊꯧ ꯑꯩ ꯑꯃꯨꯛꯇ ꯆꯪꯖꯔꯛꯀꯦ ꯑꯣꯖꯥ ꯆꯪꯕꯤꯔꯣ ꯁꯤꯗ ꯐꯝꯕꯤꯌꯨ ꯌꯥꯅꯤ ꯑꯩꯁꯨ ꯉꯥꯏꯍꯥꯛꯇ ꯂꯧꯕꯨꯛꯇ ꯀꯨꯝꯂꯨꯒꯦ ꯍꯥꯏꯅ ꯇꯧꯔꯝꯕꯅꯤ ꯑꯗꯨꯕꯨ ꯏꯅꯤꯡꯊꯧꯒꯤ ꯃꯤꯑꯣꯏꯁꯤꯡꯗꯨꯅ ꯍꯧꯖꯤꯛꯃꯛ ꯊꯨꯅ ꯂꯥꯛꯇꯕ ꯌꯥꯗꯦ ꯍꯥꯏꯔꯛꯄꯗꯨꯗ ꯑꯩ ꯂꯥꯛꯂꯤꯕꯅꯤ ꯑꯣꯖꯥꯒꯨꯝꯅ ꯍꯩꯁꯤꯡꯕ ꯑꯃꯥꯏꯕꯁꯨ ꯂꯩꯄꯥꯛ ꯑꯁꯤꯗ ꯑꯅꯤ ꯁꯨꯕ ꯅꯠꯇꯦꯗꯣ ꯑꯣꯖꯥꯒꯤ ꯄꯨꯟꯁꯤꯁꯦ ꯑꯣꯟꯊꯣꯛꯅ ꯀꯜꯂꯛꯆꯈ꯭ꯔꯦꯗ ꯏꯅꯤꯡꯊꯧꯅ ꯄꯪꯊꯥꯗ ꯊꯥꯒꯠꯄꯤꯔꯤ ꯑꯗꯣ ꯃꯍꯥꯔꯥꯅꯤ ꯏꯕꯦꯝꯃꯕꯨ ꯀꯌꯥꯝ ꯀꯟꯅ ꯉꯝꯗꯕ ꯑꯣꯏꯔꯕꯅꯣ ꯃꯍꯥꯔꯥꯅꯤ ꯕꯤꯃꯣꯂꯥꯅ ꯈꯨꯝꯂꯛꯏ ꯑꯣꯖꯥ ꯈꯪꯗꯦꯗ ꯃꯍꯧꯁꯥꯒ ꯏꯃꯥꯟ ꯃꯥꯟꯅꯗꯦ ꯉꯁꯤꯁꯦ ꯈꯪꯍꯧꯗꯅ ꯀꯣꯛꯁꯦ ꯌꯥꯝ ꯉꯥꯎꯏ ꯑꯗꯨꯒ ꯍꯛꯆꯥꯡ ꯑꯁꯤꯁꯨ ꯌꯥꯝꯅ ꯁꯣꯟꯊꯩ ꯁꯦ ꯑꯩ ꯑꯃꯨꯛꯇ ꯌꯦꯡꯖꯒꯦ ꯑꯃꯥꯏꯕ ꯃꯅꯤꯅ ꯃꯍꯥꯔꯥꯅꯤ ꯕꯤꯃꯣꯂꯥꯒꯤ ꯃꯈꯨꯠ ꯑꯗꯨꯕꯨ ꯄꯥꯏꯗꯨꯅ ꯌꯦꯡꯂꯝꯃꯤ ꯈꯪꯍꯧꯗꯅ ꯑꯃꯥꯏꯕ ꯃꯅꯤ ꯑꯗꯨ ꯏꯍꯨꯜ ꯑꯃ ꯐꯥꯎꯔꯛꯂꯝꯃꯤ ꯑꯗꯨꯒ ꯃꯣꯃꯣꯟ ꯅꯣꯛꯂꯒ ꯅꯤꯡꯊꯧ ꯑꯗꯨꯗ ꯍꯥꯏꯔꯛꯂꯝꯃꯤ ꯏꯅꯤꯡꯊꯧ ꯌꯥꯝꯅ ꯅꯨꯡꯉꯥꯏꯕ ꯄꯥꯎꯅꯤ ꯃꯍꯥꯔꯥꯅꯤ ꯕꯤꯃꯣꯂꯥꯁꯦ ꯃꯃꯥ ꯑꯣꯏꯒꯗꯧꯔꯤ ꯏꯅꯤꯡꯊꯧꯅ ꯃꯄꯥ ꯍꯥꯏꯕ ꯃꯤꯡꯊꯣꯜ ꯑꯗꯣ ꯐꯪꯒꯗꯧꯔꯕꯅꯤ ꯋꯥꯗꯨꯗ ꯃꯥꯝꯆꯥ ꯑꯃꯗꯤ ꯕꯤꯃꯣꯂꯥ ꯃꯈꯣꯏ ꯑꯅꯤ ꯌꯦꯡꯅꯗꯨꯅ ꯅꯣꯛꯃꯤꯟꯅꯩ ꯉꯁꯤꯗꯤ ꯅꯤꯡꯊꯧ ꯃꯥꯝꯆꯥꯗꯨ ꯍꯔꯥꯎꯕꯅ ꯉꯝꯈꯩ ꯂꯩꯈꯤꯗ꯭ꯔꯦ ꯃꯇꯝ ꯀꯌꯥꯗꯒꯤ ꯀꯨꯏꯅ ꯉꯥꯏꯖꯔꯛꯄ ꯃꯪꯂꯥꯟ ꯑꯗꯨ ꯉꯁꯤꯗꯤ ꯃꯄꯨ ꯃꯍꯥꯛꯅ ꯑꯉꯛꯄꯒ ꯂꯣꯏꯅꯅ ꯄꯤꯅꯕꯤꯔꯦ ꯑꯣꯖꯥ ꯉꯁꯤꯗꯤ ꯑꯣꯖꯥ ꯑꯩꯈꯣꯏꯗ ꯆꯥꯛꯂꯦꯟ ꯑꯃ ꯆꯥꯊꯣꯛꯈ꯭ꯔꯁꯤ ꯆꯠꯈ꯭ꯔꯅꯨ ꯉꯁꯤꯁꯦ ꯑꯩꯒꯤ ꯌꯥꯝꯅ ꯅꯨꯡꯉꯥꯏꯕ ꯍꯔꯥꯎꯕ ꯅꯨꯃꯤꯠ ꯍꯥꯏꯕꯗꯨ ꯑꯣꯏꯔꯦ ꯏꯅꯤꯡꯊꯧ ꯑꯩ ꯉꯁꯤꯗꯤ ꯇꯉꯥꯏ ꯐꯗꯅ ꯌꯨꯝꯗ ꯍꯟꯗꯕ ꯌꯥꯔꯣꯏꯗꯧꯔꯤ ꯑꯗꯨꯅ ꯍꯌꯦꯡꯁꯦ ꯑꯣꯏꯅ ꯆꯥꯛꯂꯦꯟ ꯑꯗꯨ ꯆꯥꯔꯁꯤ ꯉꯁꯤꯁꯦ ꯇꯧꯒꯗꯕ ꯊꯕꯛꯁꯨ ꯌꯥꯝꯅ ꯂꯩꯍꯧꯔꯤ ꯑꯗꯨꯅ ꯌꯥꯒꯗꯕ ꯃꯥꯟꯗ꯭ꯔꯦ ꯑꯩꯒꯤ ꯂꯧꯕꯨꯛꯇꯣ ꯍꯟꯗꯛꯇꯤꯈꯔ ꯇꯣꯏꯅ ꯏꯁꯤꯡ ꯆꯥꯏꯕ ꯈꯣꯠꯄ ꯇꯧꯗ꯭ꯔꯕꯗꯤ ꯅꯨꯡꯁꯥꯁꯤꯅ ꯂꯣꯏꯅ ꯀꯪꯁꯤꯟꯈ꯭ꯔꯒꯅꯤ ꯑꯗꯨꯅ ꯉꯁꯤꯁꯤꯃꯗꯤ ꯑꯩ ꯌꯨꯝꯗ ꯆꯠꯆꯔꯨꯔꯒꯦ ꯑꯣꯖꯥ ꯃꯗꯨꯒꯤꯗꯃꯛꯇꯗꯤ ꯀꯔꯤꯁꯨ ꯋꯥꯕꯤꯔꯨꯅꯨ ꯑꯣꯖꯥꯒꯤ ꯇꯧꯒꯗꯕ ꯊꯕꯛꯁꯤꯡ ꯑꯗꯨꯒꯤꯗꯃꯛꯇꯗꯤ ꯑꯩꯒꯤ ꯃꯤꯑꯣꯏꯁꯤꯡ ꯀꯧꯗꯨꯅ ꯇꯧꯍꯟꯖꯒꯅꯤ ꯑꯣꯖꯥꯅ ꯀꯔꯤꯁꯨ ꯋꯥꯕꯤꯔꯨꯒꯅꯨ ꯐꯔꯦ ꯏꯅꯤꯡꯊꯧꯅꯕꯨ ꯁꯤꯅ ꯐꯅꯤ ꯍꯥꯏꯔꯕꯗꯤ ꯑꯩꯒꯤꯗꯤ ꯌꯥꯖꯔꯦ ꯅꯤꯡꯊꯧ ꯃꯥꯝꯆꯥꯅ ꯑꯣꯖꯥ ꯃꯥꯏꯕ ꯃꯅꯤꯕꯨ ꯐꯝꯐꯝ ꯑꯗꯨꯗ ꯐꯝꯍꯜꯂꯒ ꯃꯍꯥꯛꯀꯤ ꯁꯦꯅꯥꯄꯇꯤꯕꯨ ꯀꯧꯔꯛꯂꯝꯃꯤ ꯍꯩ ꯕꯤꯔꯥ ꯅꯈꯣꯏꯕꯨ ꯇꯥꯔꯤꯕ꯭ꯔꯣ ꯕꯤꯔꯥ
ꯅꯤꯡꯊꯧ ꯑꯗꯨꯒꯤ ꯈꯣꯟꯖꯦꯜ ꯑꯗꯨ ꯇꯥꯔꯗꯨꯅ ꯂꯥꯛꯂꯝꯃꯤ꯫ ꯏꯅꯤꯡꯊꯧ, ꯑꯩꯕꯨ ꯀꯧꯕꯤꯕꯕꯨ ꯀꯔꯤ ꯇꯥꯛꯄꯤꯒꯗꯕ? ꯅꯈꯣꯏ ꯈꯔ ꯆꯠꯇꯨꯅ ꯃꯥꯏꯕ ꯃꯅꯤꯒꯤ ꯂꯧꯁꯪꯗ ꯆꯠꯂꯨꯆꯣ꯫ ꯑꯗꯨꯒ ꯃꯥꯒꯤ ꯂꯧꯁꯪ ꯑꯗꯣ ꯏꯁꯤꯡ ꯈꯔ ꯆꯥꯏꯕꯤꯔꯨꯆꯣ꯫ ꯑꯗꯨꯒ ꯃꯌꯨꯝꯗ ꯂꯩꯕ ꯀꯔꯤ ꯀꯔꯤꯅꯣ ꯈꯔꯁꯨ ꯂꯣꯏꯁꯤꯟꯕꯤꯔꯝꯃꯨ꯫ ꯐꯒꯅꯤ ꯏꯅꯤꯡꯊꯧ, ꯑꯩꯈꯣꯏ ꯇꯧꯖꯔꯨꯔꯒꯦ꯫ ꯑꯗꯨꯒꯅꯦ, ꯅꯈꯣꯏꯁꯨ ꯊꯕꯛꯁꯤꯡ ꯑꯗꯨ ꯍꯦꯛ ꯂꯣꯏꯕꯒ ꯊꯨꯅ ꯂꯥꯛꯑꯣ꯫ ꯉꯁꯤꯗꯤ ꯀꯣꯅꯨꯡ ꯑꯁꯦ ꯆꯥꯛꯂꯦꯟ ꯑꯆꯧꯕ ꯑꯃ ꯁꯤꯟꯒꯗꯧꯔꯤꯕꯅꯤ꯫ ꯐꯒꯅꯤ ꯏꯅꯤꯡꯊꯧ, ꯑꯗꯨꯕꯨ ꯀꯅꯥ ꯀꯔꯤ ꯇꯧꯕ ꯌꯥꯎꯔꯒꯦ? ꯉꯁꯤ ꯏꯊꯥ ꯊꯥꯖꯗꯅ ꯀꯣꯅꯨꯡ ꯑꯁꯤꯗ ꯆꯥꯛꯂꯦꯟ ꯑꯃ ꯁꯤꯟꯒꯗꯧꯔꯤꯕꯅꯤ꯫ ꯃꯍꯥꯔꯥꯅꯤꯗꯣ ꯃꯃꯥ ꯑꯣꯏꯒꯗꯧꯔꯤ꯫ ꯑꯩꯁꯨ ꯃꯄꯥ ꯍꯥꯏꯕ ꯃꯤꯡꯊꯣꯜ ꯑꯗꯣ ꯐꯪꯂꯒꯗꯕꯅꯤꯅꯦ꯫ ꯕꯤꯔ ꯋꯥ ꯑꯗꯨꯗ ꯍꯔꯥꯎꯅ ꯈꯣꯝꯂꯛꯏ꯫ ꯑꯗꯨꯗꯤ ꯌꯥꯝꯅ ꯅꯨꯡꯉꯥꯏꯕ ꯄꯥꯎꯅꯤ ꯏꯅꯤꯡꯊꯧ꯫ ꯑꯗꯨꯗꯤ ꯑꯩ ꯍꯧꯖꯤꯛ ꯆꯠꯆꯔꯨꯈꯤꯒꯦ, ꯑꯗꯨꯒ ꯊꯕꯛꯁꯤꯡ ꯑꯗꯣ ꯂꯣꯏꯁꯤꯟꯖꯔꯨꯔꯒꯦ꯫ ꯕꯤꯔ ꯅꯤꯡꯊꯧ ꯑꯗꯨꯗ ꯀꯥꯏꯅ ꯊꯧꯒꯜꯂꯣꯟ ꯎꯠꯂꯝꯂꯒ ꯃꯤꯑꯣꯏ ꯈꯔꯒ ꯂꯣꯏꯅꯅ ꯆꯠꯈ꯭ꯔꯦ꯫ ꯅꯤꯡꯊꯧ ꯃꯥꯝꯆꯥꯁꯨ ꯃꯥꯏꯕ ꯃꯅꯤ ꯃꯇꯣꯝꯇ ꯂꯩꯕ ꯅꯨꯡꯉꯥꯏꯔꯝꯂꯔꯣꯏ ꯈꯟꯗꯨꯅ ꯃꯥꯒꯤ ꯃꯅꯥꯛꯇ ꯆꯪꯂꯛꯇꯨꯅ ꯋꯥꯔꯤ ꯁꯥꯅꯔꯝꯃꯤ꯫ ꯑꯁꯨꯝꯅ ꯕꯤꯔꯅ ꯑꯣꯖꯥ ꯃꯥꯏꯕ ꯃꯅꯤꯒꯤ ꯂꯧꯁꯪ ꯑꯗꯨꯗ ꯁꯤꯟꯕ ꯊꯨꯡꯅ ꯏꯁꯤꯡ ꯆꯥꯏꯕꯤꯔꯝꯃꯤ꯫ ꯑꯗꯨꯒ ꯑꯃꯨꯛ ꯃꯈꯣꯏꯒꯤ ꯌꯨꯝ ꯑꯗꯨꯗ ꯂꯩꯔꯤꯕ ꯄꯨꯝꯅꯃꯛ ꯁꯤꯠ ꯅꯥꯟꯅ ꯊꯝꯕꯤꯔꯝꯂꯕ ꯃꯇꯨꯡꯗ ꯑꯃꯨꯛ ꯀꯣꯅꯨꯡ ꯃꯥꯏꯀꯩ ꯇꯝꯅ ꯍꯜꯂꯛꯂꯝꯃꯤ꯫ ꯃꯌꯥꯝ ꯄꯨꯝꯕ ꯄꯨꯟꯗꯨꯅ ꯍꯔꯥꯎ ꯅꯨꯡꯉꯥꯏꯕ ꯋꯥꯔꯤ ꯀꯌꯥ ꯁꯥꯗꯨꯅ ꯂꯩꯔꯝꯃꯤ꯫ ꯅꯨꯃꯤꯗꯥꯡꯒꯤ ꯆꯥꯛꯂꯦꯟ ꯑꯗꯨ ꯃꯌꯥꯝ ꯄꯨꯝꯕ ꯃꯕꯨꯛ ꯄꯦꯟꯅ ꯆꯥꯔꯝꯃꯤ꯫ ꯃꯊꯪꯒꯤ ꯅꯨꯃꯤꯠꯅꯤ꯫ ꯑꯃꯥꯏꯕ ꯃꯅꯤꯁꯨ ꯃꯌꯨꯝ ꯃꯥꯏꯀꯩ ꯄꯥꯡꯈ꯭ꯔꯦ꯫ ꯅꯤꯡꯊꯧ ꯃꯥꯝꯆꯥ ꯃꯥꯒꯤ ꯅꯨꯄꯤꯗ ꯍꯥꯏꯔꯛꯏ, ꯅꯨꯄꯤ, ꯍꯌꯦꯡꯗꯤ ꯑꯩꯈꯣꯏ ꯑꯅꯤ ꯂꯥꯏ ꯈꯨꯔꯨꯝꯕ ꯑꯝꯇ ꯆꯠꯂꯨꯁꯤ꯫ ꯌꯥꯏꯌꯦ ꯏꯅꯤꯡꯊꯧ, ꯑꯩꯁꯨ ꯍꯥꯏꯒꯦ ꯈꯟꯗꯨꯅ ꯂꯩꯔꯝꯂꯤꯕꯅꯤ꯫ ꯑꯩꯈꯣꯏ ꯑꯅꯤꯒꯤꯁꯨ ꯄꯨꯟꯁꯤ ꯅꯨꯡꯁꯥꯡꯅ, ꯏꯆꯥ ꯑꯁꯤꯒꯤꯁꯨ ꯅꯨꯡꯉꯥꯏ ꯌꯥꯏꯐꯅꯕ, ꯇꯦꯛꯇ ꯀꯥꯏꯗꯅ ꯑꯩꯈꯣꯏꯒꯤ ꯅꯥꯛꯇ ꯌꯧꯔꯛꯅꯕ꯫ ꯍꯣꯏ ꯐꯔꯦ, ꯑꯗꯨꯗꯤ ꯑꯩ ꯊꯕꯛ ꯑꯝꯇ ꯆꯠꯂꯨꯈꯤꯒꯦ꯫ ꯀꯔꯤ ꯀꯔꯤ ꯆꯥꯅꯤꯡꯕ? ꯅꯪꯅ ꯆꯥꯅꯤꯡꯕ ꯀꯔꯤ ꯀꯔꯤ ꯂꯩꯒꯦꯅꯦ? ꯈꯅꯥꯎꯁꯦ ꯌꯥꯝ ꯀꯪꯉꯤ, ꯍꯩꯒꯨꯝꯕ ꯌꯥꯝ ꯆꯥꯅꯤꯡꯉꯤ꯫ ꯍꯩꯗꯨ ꯑꯣꯏꯅ ꯈꯔ ꯌꯥꯝꯅ ꯂꯩꯕꯤꯔꯛꯎ꯫ ꯍꯣꯏ ꯂꯩꯔꯛꯀꯦ꯫ ꯋꯥꯁꯤ ꯍꯥꯏꯔꯝꯂꯒ ꯅꯤꯡꯊꯧ ꯑꯗꯨ ꯆꯠꯈ꯭ꯔꯦ꯫ ꯃꯍꯥꯔꯥꯅꯤ ꯕꯤꯃꯣꯂꯥꯁꯨ ꯃꯥꯒꯤ ꯀꯥꯗ ꯆꯪꯈ꯭ꯔꯦ꯫ ꯃꯊꯪꯒꯤ ꯅꯨꯃꯤꯠꯅꯤ꯫ ꯃꯍꯥꯔꯥꯅꯤ ꯑꯃꯗꯤ ꯅꯤꯡꯊꯧ ꯃꯈꯣꯏ ꯑꯅꯤꯗꯨ ꯂꯥꯏ ꯈꯨꯔꯨꯝꯕ ꯆꯠꯅꯅꯕ ꯍꯥꯏꯗꯨꯅ ꯂꯣꯏꯁꯤꯜꯂꯝꯃꯤ꯫ ꯂꯣꯏꯕꯒ ꯃꯈꯣꯏ ꯑꯅꯤ ꯈꯛꯇ ꯂꯥꯏ ꯈꯨꯔꯨꯝꯕ ꯆꯠꯈꯤꯔꯝꯃꯤ꯫ ꯑꯁꯨꯝꯅ ꯂꯥꯛꯄꯒꯤ ꯂꯝꯕꯤꯗ ꯅꯨꯄꯤ ꯑꯃꯈꯛ ꯐꯤ ꯑꯉꯥꯡꯕꯅ ꯀꯨꯞꯁꯤꯟꯕ, ꯃꯃꯤꯠꯅ ꯑꯃꯨꯕ ꯃꯆꯨꯅ ꯌꯦꯛꯄ, ꯃꯁꯝꯁꯨ ꯍꯥꯏꯐꯦꯠꯇꯤ ꯈꯣꯏꯔꯝꯃꯤ, ꯌꯦꯡꯕꯗ ꯍꯤꯡꯆꯥꯕꯤ ꯃꯥꯜꯂꯤ꯫ ꯅꯨꯄꯤ ꯑꯗꯨ ꯎꯕꯗ ꯃꯈꯣꯏ ꯑꯅꯤꯗꯨ ꯑꯀꯤꯕ ꯐꯥꯎꯔꯝꯃꯤ꯫ ꯅꯤꯡꯊꯧ ꯃꯥꯝꯆꯥ ꯃꯊꯟꯇ ꯉꯥꯏꯍꯥꯛ ꯄꯥꯈꯠꯅ ꯋꯥꯈꯜ ꯇꯧꯔꯝꯃꯤ꯫ ꯀꯔꯤꯅꯣ ꯉꯁꯤ ꯇꯧꯔꯤꯕ ꯃꯇꯧ ꯑꯁꯤꯕꯨ? ꯑꯩꯕꯨ ꯃꯪꯂ ꯇꯥꯏꯕꯪꯂ? ꯍꯦ ꯏꯁ꯭ꯋꯔ, ꯑꯩꯈꯣꯏ ꯑꯅꯤꯕꯨ ꯑꯁꯣꯏ ꯑꯉꯥꯝꯇꯗꯤ ꯊꯣꯛꯍꯟꯕꯤꯒꯅꯨ꯫ ꯅꯆꯥ ꯑꯩꯍꯥꯛꯅ ꯅꯪꯒꯤ ꯅꯐꯝꯗ ꯍꯟꯅ ꯅꯤꯖꯔꯤ꯫ ꯃꯍꯥꯔꯥꯅꯤ ꯕꯤꯃꯣꯂꯥ ꯀꯤꯅ ꯃꯄꯨꯔꯣꯏꯕꯗ ꯂꯣꯟꯅ ꯆꯤꯔꯣꯜ ꯇꯧꯔꯛꯂꯝꯃꯤ꯫ ꯑꯩꯈꯣꯏ ꯀꯝꯗꯧꯒꯗꯧꯔꯤꯕꯅꯣ? ꯃꯁꯤꯒꯤ ꯅꯨꯄꯤ ꯑꯁꯦ ꯍꯤꯡꯆꯥꯕꯤ ꯁꯣꯏꯗꯅ ꯑꯣꯏꯔꯝꯒꯅꯤ꯫ ꯑꯩꯈꯣꯏꯗꯤ ꯂꯥꯟꯃꯤꯁꯨ ꯑꯃꯠꯇ ꯄꯨꯔꯛꯍꯧꯗꯦ꯫ ꯑꯩꯈꯣꯏ ꯈꯨꯗꯣꯡꯊꯤꯕꯗ ꯊꯥꯒꯗꯧꯔꯤꯕ꯭ꯔꯥ? ꯅꯠꯇ꯭ꯔꯒꯅ ꯑꯩꯈꯣꯏ ꯊꯨꯅ ꯍꯟꯈꯤꯕꯅ ꯐꯔꯗ꯭ꯔꯥ? ꯃꯊꯪꯗ ꯑꯃꯨꯛ ꯂꯥꯛꯑꯁꯤꯔꯥ? ꯃꯗꯨꯅ ꯐꯔꯗ꯭ꯔꯥ? ꯅꯨꯄꯤ ꯑꯁꯦ ꯑꯃꯨꯛꯇ ꯎꯈꯤꯗ꯭ꯔꯤ꯫ ꯃꯍꯥꯛꯁꯦ ꯁꯣꯏꯗꯅ ꯍꯤꯡꯆꯥꯕꯤ ꯑꯣꯏꯔꯝꯒꯅꯤ꯫ ꯕꯤꯃꯣꯂꯥ ꯃꯄꯨꯔꯣꯏꯕꯒꯤ ꯃꯄꯥꯝꯕꯣꯝ ꯑꯗꯨ ꯄꯥꯏꯔꯒ ꯆꯤꯡꯂꯒ, ꯆꯠꯂꯁꯤ ꯂꯥꯛꯑꯣ ꯆꯠꯂꯁꯤꯕ꯫ ꯃꯈꯣꯏ ꯑꯅꯤꯗꯨ ꯇꯨꯡ ꯍꯟꯗꯨꯅ ꯆꯦꯟꯒꯦ ꯍꯥꯏꯅ ꯇꯧꯕꯗ ꯅꯨꯄꯤ ꯑꯗꯨꯅ ꯍꯥꯏꯔꯛꯂꯝꯃꯤ, ꯅꯈꯣꯏ ꯑꯅꯤ ꯑꯃꯨꯛꯇ ꯉꯥꯏꯈꯣ꯫ ꯃꯈꯣꯏ ꯑꯅꯤꯗꯣ ꯑꯃꯨꯛ ꯑꯣꯟꯊꯣꯔꯛꯂꯦ꯫ ꯅꯨꯄꯤ ꯑꯗꯨꯅ ꯍꯥꯏꯔꯛꯂꯝꯃꯤ, ꯅꯈꯣꯏ ꯑꯅꯤꯅ ꯑꯩꯕꯨ ꯎꯕꯗ ꯑꯀꯤꯕ ꯄꯣꯛꯂꯤꯕ ꯄꯨꯝꯕ ꯑꯩꯅ ꯈꯪꯏ꯫ ꯑꯩ ꯋꯥꯈꯜ ꯇꯥꯏ, ꯑꯗꯨꯕꯨ ꯀꯤꯒꯅꯨ, ꯑꯩꯍꯥꯛꯁꯦ ꯍꯤꯡꯆꯥꯕꯤ ꯅꯠꯇꯦ꯫ ꯑꯁꯨꯛ ꯀꯨꯏꯕ ꯃꯇꯝ kaya ꯑꯁꯦ ꯂꯩꯄꯥꯛ ꯑꯁꯤꯗ ꯂꯩꯔꯛꯄꯅꯤ꯫ ꯇꯥꯏꯕꯪ ꯃꯤꯑꯣꯏꯕꯒꯤ ꯃꯇꯦꯡ kaya ꯇꯧꯗꯨꯅ ꯂꯥꯛꯄꯅꯤ꯫ ꯑꯗꯨꯕꯨ ꯉꯁꯤꯗꯤ ꯑꯩꯍꯥꯛ ꯃꯐꯝ ꯑꯁꯤ ꯊꯥꯗꯣꯛꯇꯨꯅ ꯑꯇꯣꯞꯄ ꯂꯩꯄꯥꯛ ꯑꯃꯗ ꯏꯇꯥꯔꯣꯏꯁꯤꯡꯒ ꯇꯤꯜꯂꯨꯔꯒꯦ꯫ ꯃꯈꯣꯏ ꯑꯅꯤꯗꯨ ꯅꯨꯄꯤ ꯑꯗꯨꯒꯤ ꯋꯥ ꯑꯗꯨꯗ ꯌꯥꯝꯅ ꯉꯛꯄ ꯐꯥꯎꯔꯝꯃꯤ꯫ ꯍꯥꯏꯔꯤꯕꯁꯤꯕꯨ ꯑꯩꯈꯣꯏ ꯋꯥꯈꯜ ꯑꯃ ꯇꯥꯕ ꯉꯝꯖꯗ꯭ꯔꯤ꯫ ꯇꯁꯦꯡꯅ ꯅꯍꯥꯛꯄꯨ ꯀꯅꯥꯅꯣ? ꯅꯨꯄꯤ ꯑꯗꯨꯅ ꯅꯣꯛꯂꯒ ꯍꯥꯏꯔꯛꯂꯝꯃꯤ, ꯑꯩꯍꯥꯛ ꯑꯁꯦ ꯃꯐꯝ ꯑꯁꯤꯕꯨ ꯀꯣꯜꯂꯤꯕ ꯂꯥꯏꯔꯦꯝꯕꯤ ꯑꯃꯅꯤ꯫ ꯃꯤꯡꯅ ꯄꯨꯔꯅꯤꯃꯥ ꯀꯧꯏ꯫ ꯅꯨꯄꯤ ꯑꯗꯨꯒꯤ ꯋꯥ ꯑꯗꯨ ꯃꯈꯣꯏ ꯑꯅꯤꯗꯤ kaya ꯊꯥꯖꯕ ꯉꯝꯂꯝꯗꯦ꯫ ꯑꯗꯨꯅ ꯅꯤꯡꯊꯧ ꯑꯗꯨꯅ ꯍꯥꯏꯔꯛꯏ, ꯅꯪꯒꯤ ꯋꯥꯁꯤꯡ ꯑꯁꯤꯕꯨ ꯃꯇꯧ ꯀꯔꯝꯅ ꯊꯥꯖꯔꯁꯤꯒꯦ? ꯅꯍꯥꯛ ꯂꯥꯏꯔꯦꯝꯕꯤ ꯑꯃꯅꯤ ꯍꯥꯏꯕꯒꯤ ꯈꯨꯗꯝ ꯑꯃꯠꯇ ꯄꯤꯌꯨ꯫ ꯃꯗꯨ ꯑꯣꯏꯔꯕꯗꯤ ꯑꯩꯈꯣꯏꯅ ꯊꯥꯖꯒꯅꯤ꯫ ꯅꯠꯇꯗꯨꯅ ꯅꯤꯡꯊꯧ ꯑꯩꯕꯨ ꯑꯄꯪꯕ ꯁꯤꯗꯨꯅ ꯅꯝꯊꯥꯛ ꯇꯧꯕ ꯑꯣꯏꯔꯝꯂꯕꯗꯤ ꯅꯍꯥꯛꯄꯨ ꯑꯩꯅ ꯄꯨꯟꯁꯤ ꯇꯦꯝꯁꯤꯡꯅꯒꯅꯤ꯫ ꯐꯔꯦ, ꯅꯈꯣꯏ ꯑꯅꯤꯅ ꯊꯥꯖꯗ꯭ꯔꯕꯗꯤ ꯑꯩ ꯀꯅꯥꯅꯣ ꯍꯥꯏꯕꯁꯦ ꯇꯥꯛꯂꯒꯦ꯫ ꯂꯥꯏꯔꯦꯝꯕꯤ ꯑꯗꯨꯅ ꯃꯍꯥꯛꯀꯤ ꯃꯤꯇ꯭ꯔꯪ ꯑꯗꯨ ꯇꯧꯔꯛꯂꯝꯃꯤ꯫ ꯑꯗꯨꯒ ꯃꯈꯨꯠꯇ ꯐꯖꯔꯕ ꯂꯤꯛ ꯑꯃ ꯊꯣꯛꯍꯜꯂꯛꯂꯝꯃꯤ꯫ ꯃꯗꯨ ꯎꯕꯗ ꯃꯍꯥꯔꯥꯅꯤ ꯕꯤꯃꯣꯂꯥꯗꯨ ꯂꯤꯛ ꯑꯗꯨ ꯎꯕꯗ ꯄꯨꯡꯉꯥꯎ ꯉꯥꯎꯈ꯭ꯔꯦ꯫ ꯃꯃꯤꯠ ꯑꯗꯨ ꯀꯨꯞꯇꯕ ꯃꯈꯩ ꯌꯦꯡꯖꯔꯝꯃꯤ꯫ ꯂꯥꯏꯔꯦꯝꯕꯤ ꯑꯗꯨꯅ ꯕꯤꯃꯣꯂꯥꯕꯨ ꯌꯦꯡꯕꯒ ꯃꯍꯥꯛ ꯀꯔꯝꯕ ꯃꯤꯁꯛꯅꯣ ꯍꯥꯏꯕ ꯈꯪꯂꯦ꯫ ꯂꯤꯛ ꯑꯗꯨ ꯃꯥꯒꯤ ꯃꯐꯝꯗ ꯁꯤꯟꯅꯕꯤꯔꯝꯃꯤ꯫ ꯂꯤꯛ ꯑꯁꯦ ꯅꯪꯒꯤ ꯈꯨꯗꯣꯜꯅꯤ, ꯂꯧꯁꯤꯜꯂꯨ꯫ ꯕꯤꯃꯣꯂꯥ
ꯂꯥꯏꯔꯦꯝꯕꯤ ꯑꯗꯨꯒꯤ ꯂꯤꯛ ꯑꯗꯨ ꯇꯥꯞ ꯄꯥꯏꯗꯨꯅ ꯂꯧꯁꯤꯜꯂꯝꯃꯤ ꯑꯗꯨꯒ ꯃꯥꯒꯤ ꯃꯉꯛꯁꯝꯗ ꯁꯤꯖꯤꯜꯂꯝꯃꯤ꯫ ꯅꯤꯡꯊꯧ ꯃꯥꯝꯆꯥ ꯅꯨꯄꯤ ꯑꯗꯨ ꯂꯥꯏꯔꯦꯝꯕꯤ ꯑꯃꯅꯤ ꯍꯥꯏꯕ ꯈꯪꯂꯛꯂꯕꯗ ꯃꯈꯥ ꯇꯥꯅ ꯍꯥꯏꯔꯛꯂꯝꯃꯤ꯫ ꯂꯥꯏꯔꯦꯝꯕꯤ, ꯅꯍꯥꯛꯄꯨ ꯀꯔꯤꯒꯤꯗꯃꯛ ꯃꯐꯝ ꯑꯁꯤꯕꯨ ꯊꯥꯗꯣꯛꯇꯨꯅ ꯆꯠꯀꯗꯧꯔꯤꯕꯅꯣ? ꯈꯪꯗ꯭ꯔꯦ꯫ ꯇꯥꯏꯕꯪ ꯃꯤꯑꯣꯏꯕ ꯅꯈꯣꯏꯅ ꯃꯐꯝ ꯈꯨꯗꯤꯡ ꯆꯠꯇꯨꯅ ꯍꯔꯥꯎ ꯅꯨꯡꯉꯥꯏꯅ ꯂꯩꯕꯒꯨꯝꯅ ꯂꯥꯏꯔꯦꯝꯕꯤ ꯑꯩꯈꯣꯏꯒꯤ ꯃꯄꯣꯛ ꯑꯁꯦ ꯏꯅꯤꯡꯇꯝꯅ ꯌꯥꯝꯅ ꯅꯨꯡꯉꯥꯏꯅ ꯍꯤꯡꯅꯤꯡꯉꯤ꯫ ꯑꯩꯁꯨ ꯃꯇꯝ ꯈꯔ ꯂꯩꯕꯥꯛ ꯑꯁꯦ ꯊꯥꯗꯣꯛꯇꯨꯅ ꯑꯇꯣꯞꯄ ꯑꯃꯗ ꯄꯨꯟꯁꯤ ꯑꯁꯦ ꯅꯨꯡꯉꯥꯏꯕ ꯊꯤꯔꯨꯈꯤꯒꯦ꯫ ꯑꯗꯨꯕꯨ ꯂꯥꯏꯔꯦꯝꯕꯤ, ꯅꯍꯥꯛꯅ ꯀꯔꯤꯒꯤ ꯊꯥꯖꯗꯅ ꯑꯩꯈꯣꯏꯒꯤ ꯃꯤꯠꯃꯥꯡ ꯑꯁꯤꯗ ꯊꯣꯛꯂꯛꯇꯨꯅ ꯅꯍꯥꯛ ꯂꯥꯏꯔꯦꯝꯕꯤ ꯑꯃꯅꯤ ꯍꯥꯏꯕ ꯇꯥꯛꯂꯤꯕꯅꯤ? ꯑꯃꯗꯤ ꯅꯍꯥꯛꯅ ꯆꯠꯂꯝꯗꯥꯏ ꯃꯤꯀꯨꯞ ꯑꯁꯤꯗ ꯑꯩꯈꯣꯏꯗ ꯀꯔꯤ ꯍꯥꯏꯅꯤꯡꯕ ꯂꯩꯕꯒꯦ? ꯍꯥꯏꯕꯤꯌꯨ꯫ ꯑꯩꯈꯣꯏ ꯅꯪꯕꯨ ꯂꯥꯛꯇ꯭ꯔꯤꯕ ꯐꯥꯎꯕ ꯑꯗꯣ ꯉꯥꯛꯇꯨꯅ ꯊꯝꯖꯔꯝꯒꯦ꯫ ꯑꯩꯒꯤꯗꯤ ꯀꯔꯤꯁꯨ ꯑꯄꯥꯝꯕ ꯂꯩꯖꯗꯦ, ꯑꯗꯨꯕꯨ ꯉꯁꯤ ꯑꯩꯅ ꯆꯠꯂꯝꯗꯥꯏ ꯃꯤꯀꯨꯞ ꯑꯁꯤꯗ ꯀꯅꯥꯒꯨꯝꯕ ꯃꯤꯑꯣꯏ ꯑꯃꯒꯤ ꯃꯐꯝꯗ ꯃꯈꯣꯏꯒꯤ ꯑꯄꯥꯝꯕ ꯑꯃꯇꯪ ꯄꯤꯖꯅꯤꯡꯕꯒꯤ ꯉꯥꯏꯖꯔꯝꯂꯤꯕꯅꯤ꯫ ꯉꯁꯤꯗꯤ ꯅꯈꯣꯏ ꯑꯅꯤ ꯂꯥꯏꯕꯛ ꯐꯕ ꯍꯥꯏꯕꯗꯨ ꯑꯣꯏꯔꯦ꯫ ꯍꯧꯖꯤꯛꯇꯤ ꯍꯥꯏꯔꯣ, ꯅꯈꯣꯏ ꯑꯅꯤꯒꯤ ꯑꯄꯥꯝꯕ ꯀꯔꯤꯅꯣ? ꯑꯩꯅ ꯁꯣꯏꯗꯅ ꯅꯈꯣꯏꯒꯤ ꯑꯄꯥꯝꯕ ꯄꯨꯝꯕ ꯄꯤꯒꯅꯤ꯫ ꯂꯥꯏꯔꯦꯝꯕꯤ ꯑꯗꯨꯒꯤ ꯋꯥ ꯑꯗꯨꯗ ꯃꯈꯣꯏ ꯑꯅꯤꯗꯨ ꯌꯥꯝꯅ ꯍꯔꯥꯎꯔꯝꯃꯤ꯫ ꯅꯤꯡꯊꯧ ꯑꯃꯗꯤ ꯃꯍꯥꯔꯥꯅꯤ ꯑꯅꯤꯗꯨ ꯉꯥꯏꯍꯥꯛ ꯋꯥꯈꯜ ꯇꯧꯔꯝꯃꯤ ꯑꯗꯨꯒ ꯅꯤꯡꯊꯧ ꯑꯗꯨꯅ ꯍꯥꯟꯅ ꯍꯥꯏꯔꯛꯂꯝꯃꯤ꯫ ꯂꯥꯏꯔꯦꯝꯕꯤ, ꯑꯩꯒꯤꯗꯤ ꯑꯄꯥꯝꯕ ꯀꯔꯤꯁꯨ ꯊꯣꯏꯅ ꯍꯦꯟꯅ ꯂꯩꯖꯗꯦ, ꯑꯗꯨꯕꯨ ꯑꯩꯒꯤ ꯄꯣꯛꯂꯛꯀꯗꯧꯔꯤꯕ ꯏꯆꯥ ꯑꯁꯤꯕꯨ ꯂꯥꯏꯔꯤꯛꯀꯤ ꯃꯕꯦꯝ ꯂꯥꯏꯔꯦꯝꯕꯤ ꯑꯃꯒꯨꯝꯅ ꯌꯥꯝꯅ ꯍꯩꯍꯟꯕꯤꯌꯨ, ꯃꯤꯊꯣꯏ ꯃꯤꯍꯦꯟꯕ ꯑꯣꯏꯍꯟꯅꯤꯡꯉꯤ꯫ ꯃꯄꯨꯔꯣꯏꯕꯒꯤ ꯋꯥ ꯑꯗꯨ ꯇꯥꯕꯗ ꯕꯤꯃꯣꯂꯥꯅ ꯃꯈꯥ ꯇꯥꯔꯛꯂꯝꯃꯤ꯫ ꯅꯠꯇꯦ ꯂꯥꯏꯔꯦꯝꯕꯤ, ꯏꯆꯥꯗꯣ ꯄꯩꯁꯥꯒꯤ ꯃꯕꯦꯝꯃ ꯂꯥꯏꯔꯦꯝꯕꯤꯒꯨꯝ ꯑꯣꯏꯍꯟꯕꯤꯌꯨ꯫ ꯅꯤꯡꯊꯧ ꯑꯗꯨꯅ ꯑꯃꯨꯛ ꯍꯥꯏꯔꯛꯏ꯫ ꯅꯠꯇꯦ ꯂꯥꯏꯔꯦꯝꯕꯤ, ꯏꯆꯥꯗꯣ ꯂꯥꯏꯔꯤꯛꯀꯤ ꯂꯥꯏꯔꯦꯝꯕꯤꯒꯨꯝ ꯑꯣꯏꯍꯟꯕꯤꯌꯨ꯫ ꯂꯥꯏꯔꯦꯝꯕꯤ, ꯂꯥꯏꯔꯤꯛꯇꯤ ꯀꯔꯤꯁꯨ ꯀꯥꯟꯅꯕ ꯐꯪꯂꯣꯏ, ꯑꯗꯨꯅ ꯏꯆꯥ ꯑꯗꯣ ꯄꯩꯁꯥꯒꯤ ꯂꯥꯏꯔꯦꯝꯕꯤꯒꯨꯝ ꯑꯣꯏꯍꯟꯕꯤꯌꯨ꯫ ꯑꯁꯨꯝꯅ ꯃꯇꯩ ꯃꯅꯥꯎ ꯑꯅꯤꯗꯣ ꯍꯟꯖꯤꯟ ꯍꯟꯖꯤꯟ ꯌꯦꯠꯅꯔꯝꯃꯤ꯫ ꯃꯈꯣꯏ ꯑꯅꯤꯒꯤ ꯃꯇꯧ ꯑꯗꯨꯗ ꯂꯥꯏꯔꯦꯝꯕꯤ ꯑꯗꯨ ꯃꯀꯣꯛ ꯉꯥꯎꯔꯝꯃꯤ꯫ ꯀꯥꯏꯅꯊꯪꯗ ꯂꯥꯏꯔꯦꯝꯕꯤ ꯑꯗꯨꯅ ꯍꯥꯏꯔꯛꯏ꯫ ꯑꯃꯨꯛꯇ ꯉꯥꯏꯈꯣ, ꯅꯈꯣꯏ ꯑꯅꯤꯒꯤ ꯑꯄꯥꯝꯕ ꯈꯨꯗꯤꯡꯃꯛ ꯑꯩꯅ ꯊꯨꯡꯍꯟꯒꯅꯤ꯫ ꯈꯠꯅꯔꯝꯕ ꯃꯈꯣꯏ ꯑꯅꯤꯗꯨ ꯂꯥꯏꯔꯦꯝꯕꯤ ꯑꯗꯨꯗ ꯌꯦꯡꯂꯛꯂꯝꯃꯤ ꯑꯗꯨꯒ ꯍꯥꯏꯔꯛꯏ꯫ ꯃꯇꯧ ꯀꯔꯝꯅ? ꯂꯥꯏꯔꯦꯝꯕꯤ ꯑꯗꯨꯅ ꯅꯣꯛꯂꯒ ꯍꯥꯏꯔꯛꯏ꯫ ꯅꯈꯣꯏ ꯑꯅꯤꯃꯛꯅ ꯌꯦꯠꯅꯒꯗꯕꯒꯤ ꯁꯔꯨꯛꯄꯨꯗꯤ ꯅꯈꯣꯏ ꯑꯅꯤꯃꯛꯀꯤ ꯑꯄꯥꯝꯕꯁꯤꯡ ꯑꯗꯨ ꯊꯨꯡꯅꯅꯕ ꯑꯃꯨꯛꯇ ꯏꯆꯥ ꯑꯅꯤ ꯐꯪꯖꯕꯗꯤ ꯀꯔꯤ ꯀꯥꯏꯕ ꯂꯩꯕꯒꯦ? ꯃꯈꯣꯏ ꯑꯅꯤꯗꯨ ꯌꯦꯡꯅꯩ ꯑꯗꯨꯒ ꯍꯥꯏꯔꯛꯏ꯫ ꯃꯗꯨꯅ ꯐꯒꯗꯕ ꯃꯥꯜꯂꯦ ꯂꯥꯏꯔꯦꯝꯕꯤ꯫ ꯏꯆꯥ ꯑꯃꯅ ꯂꯥꯏꯔꯤꯛꯀꯤ ꯂꯥꯏꯔꯦꯝꯕꯤꯒꯨꯝ ꯑꯣꯏꯍꯟꯕꯤꯌꯨ, ꯑꯗꯨꯒ ꯏꯆꯥ ꯑꯃꯅ ꯄꯩꯁꯥꯒꯤ ꯂꯥꯏꯔꯦꯝꯕꯤ ꯑꯣꯏꯍꯟꯕꯤꯌꯨ꯫ ꯅꯤꯡꯊꯧ ꯑꯗꯨꯁꯨ ꯃꯥꯒꯤ ꯅꯨꯄꯤꯅ ꯍꯥꯏꯔꯤꯕ ꯋꯥꯐꯝ ꯑꯗꯨꯗ ꯌꯥꯔꯦ꯫ ꯂꯥꯏꯔꯦꯝꯕꯤ ꯑꯗꯨꯅ ꯑꯃꯨꯛ ꯃꯈꯥ ꯇꯥꯔꯛꯂꯤ꯫ ꯐꯔꯦ, ꯅꯈꯣꯏ ꯑꯅꯤꯅꯁꯨ ꯌꯥꯔꯕꯅꯤꯅ ꯑꯩꯅ ꯑꯉꯛꯄ ꯈꯨꯗꯣꯜ ꯑꯁꯦ ꯄꯤꯅꯕꯤꯔꯒꯦ꯫ ꯅꯈꯣꯏ ꯑꯅꯤꯒꯤ ꯃꯆꯥ ꯑꯉꯛꯄ ꯈꯛꯇ ꯅꯠꯇꯅ ꯃꯁꯛ ꯃꯇꯧ ꯌꯥꯝꯅ ꯐꯖꯕ ꯅꯆꯥ ꯑꯣꯏꯅ ꯄꯣꯛꯆꯔꯣ꯫ ꯑꯩꯗꯤ ꯂꯥꯏꯔꯦꯝꯕꯤ ꯑꯃ ꯑꯣꯏꯔꯕꯁꯨ ꯑꯀꯤꯕꯒꯤ ꯁꯛꯐꯝ ꯑꯁꯤꯗ ꯄꯣꯛꯂꯝꯕꯅ ꯃꯔꯨꯞ ꯃꯄꯥꯡ ꯐꯥꯎꯕꯅ ꯑꯩꯕꯨ ꯍꯪꯒꯣꯏꯕ ꯌꯥꯎꯅꯩ꯫ ꯑꯗꯨꯕꯨ ꯅꯈꯣꯏꯒꯤ ꯄꯣꯛꯂꯛꯀꯗꯧꯔꯤꯕ ꯏꯆꯥ ꯑꯁꯤꯃꯗꯤ ꯂꯥꯏꯒꯤ ꯃꯆꯥꯒꯨꯝꯅ ꯐꯖꯕ ꯑꯣꯏꯔꯁꯅꯨ, ꯑꯗꯨꯒ ꯑꯃꯅ ꯑꯉꯥꯡ ꯅꯨꯄꯤ ꯑꯗꯨꯅ ꯃꯁꯝ ꯑꯃꯨꯕ ꯄꯥꯟꯗꯨꯅ ꯄꯣꯛꯂꯛꯄ ꯇꯥꯔꯕꯗꯤ ꯑꯉꯥꯡ ꯑꯗꯣ ꯂꯥꯏꯔꯤꯛꯀꯤ ꯃꯕꯦꯝꯃ ꯑꯣꯏꯒꯅꯤ, ꯑꯗꯨꯒ ꯑꯉꯥꯡ ꯑꯗꯨꯅ ꯃꯁꯝ ꯉꯥꯡꯂꯩꯅꯕ ꯑꯣꯏꯔꯒꯅ ꯃꯍꯥꯛ ꯄꯩꯁꯥꯒꯤ ꯃꯕꯦꯝꯃꯅꯤ ꯍꯥꯏꯅ ꯈꯜꯂꯨ꯫ ꯂꯥꯏꯔꯦꯝꯕꯤ ꯑꯗꯨꯅ ꯃꯍꯥꯛꯀꯤ ꯃꯤꯇ꯭ꯔꯪ ꯑꯗꯨ ꯇꯧꯗꯨꯅ ꯃꯍꯥꯔꯥꯅꯤ ꯑꯗꯨꯒꯤ ꯃꯕꯨꯛꯇ ꯆꯪꯍꯜꯂꯝꯃꯤ, ꯑꯗꯨꯒ ꯑꯔꯣꯏꯕ ꯑꯣꯏꯅ ꯀꯥꯏꯅꯕꯤꯗꯥꯏ ꯄꯤꯔꯝꯂꯒ ꯆꯠꯈꯤꯔꯝꯃꯤ꯫ ꯅꯤꯡꯊꯧ ꯑꯃꯗꯤ ꯃꯍꯥꯔꯥꯅꯤ ꯑꯅꯤꯗꯨ ꯑꯃꯨꯛ ꯃꯈꯥ ꯇꯥꯅ ꯂꯥꯏ ꯈꯨꯔꯨꯝꯕ ꯆꯠꯂꯨꯗ꯭ꯔꯕꯁꯨ ꯌꯥꯔꯅꯤ ꯍꯥꯏꯅ ꯈꯜꯂꯝꯃꯤ꯫ ꯃꯔꯝ ꯑꯗꯨꯅ ꯃꯈꯣꯏ ꯑꯅꯤꯗꯨ ꯅꯣꯛꯅ ꯍꯟꯈ꯭ꯔꯦ꯫ ꯅꯨꯡꯇꯤ ꯅꯨꯃꯤꯠ ꯈꯨꯗꯤꯡꯒꯤ ꯅꯤꯡꯊꯧ ꯑꯃꯗꯤ ꯃꯍꯥꯔꯥꯅꯤ ꯑꯅꯤꯗꯨ ꯃꯆꯥ ꯈꯛꯇꯒꯤ ꯋꯥꯈꯜꯇꯗ ꯂꯥꯏꯃꯟ ꯑꯣꯏꯔꯝꯃꯤ꯫ ꯀꯔꯝꯕ ꯅꯨꯃꯤꯠꯇꯅꯣ ꯑꯩꯈꯣꯏ ꯑꯅꯤꯒꯤ ꯅꯨꯡꯁꯤꯔꯕ ꯏꯆꯥ ꯑꯅꯤ ꯄꯣꯛꯂꯛꯀꯗꯧꯔꯤꯕꯁꯦ ꯍꯥꯏꯗꯨꯅ ꯑꯁꯨꯝꯅ ꯊꯥ ꯈꯔ ꯍꯧꯖꯤꯟꯈ꯭ꯔꯦ꯫ ꯅꯤꯡꯊꯧ ꯑꯗꯨꯁꯨ ꯂꯩꯐꯝ ꯆꯥꯐꯝ ꯏꯈꯪ ꯈꯪꯗꯕ ꯍꯥꯏꯕꯗꯨ ꯑꯣꯏꯔꯦ꯫ ꯃꯔꯝꯗꯤ ꯂꯥꯏꯔꯦꯝꯕꯤ ꯑꯗꯨꯒꯤ ꯋꯥ ꯑꯗꯨꯕꯨ ꯇꯁꯦꯡꯅꯃꯛꯀꯤ ꯑꯆꯨꯝꯕꯃꯛꯇꯕꯨ ꯑꯣꯏꯔꯤꯕ ꯖꯥꯠꯂꯥ ꯍꯥꯏꯅ ꯍꯟꯅ ꯃꯍꯥꯛ ꯈꯟꯖꯔꯝꯃꯤ꯫ ꯅꯤꯡꯊꯧ ꯃꯥꯝꯆꯥ ꯉꯥꯏꯗꯗꯤ ꯉꯥꯏꯔꯒꯦ ꯍꯥꯏꯅ ꯈꯜꯂꯝꯃꯤ꯫ ꯑꯁꯨꯝꯅ ꯑꯃꯨꯛ ꯊꯥ ꯈꯔ ꯍꯧꯖꯤꯟꯈ꯭ꯔꯦ꯫ ꯃꯍꯥꯔꯥꯅꯤꯒꯤ ꯑꯉꯥꯡ ꯎꯅꯕꯒꯤ ꯃꯇꯝ ꯑꯗꯨ ꯂꯥꯛꯂꯕꯗ ꯅꯤꯡꯊꯧ ꯑꯗꯨꯅ ꯃꯅꯥꯏ ꯅꯨꯄꯤ ꯁꯦꯅꯥꯕꯨ ꯊꯥꯗꯨꯅ ꯃꯥꯏꯕ ꯃꯅꯤꯕꯨ ꯀꯧꯕ ꯆꯠꯍꯜꯂꯝꯃꯤ꯫ ꯃꯥꯏꯕ ꯑꯗꯨꯁꯨ ꯂꯥꯛꯇꯨꯅ ꯃꯍꯥꯔꯥꯅꯤꯕꯨ ꯌꯦꯡꯕ ꯍꯧꯔꯝꯃꯤ꯫ ꯉꯥꯏꯍꯥꯛꯀꯤ ꯃꯇꯨꯡꯗ ꯑꯉꯥꯡ ꯀꯞꯂꯛꯄꯒꯤ ꯈꯣꯟꯖꯦꯜ ꯑꯗꯨ ꯇꯥꯔꯛꯂꯝꯃꯤ꯫ ꯃꯇꯧ ꯑꯗꯨꯗ ꯅꯤꯡꯊꯧ ꯑꯗꯨ ꯍꯔꯥꯎꯕꯅ ꯃꯁꯥꯗꯨ ꯍꯥꯏꯐꯝ ꯏꯈꯪ ꯈꯪꯗꯕ ꯍꯥꯏꯕꯗꯨ ꯑꯣꯏꯔꯦ꯫ ꯃꯥꯏꯕ ꯃꯅꯤꯅ ꯑꯉꯥꯡ ꯅꯨꯄꯤ ꯑꯅꯤ ꯑꯗꯨꯕꯨ ꯄꯝꯗꯨꯅ ꯄꯨꯔꯛꯂꯝꯃꯤ꯫ ꯅꯤꯡꯊꯧ ꯃꯥꯝꯆꯥ ꯂꯥꯏꯔꯦꯝꯕꯤ ꯑꯗꯨꯅ ꯍꯥꯏꯔꯝꯕ ꯋꯥꯐꯝ ꯑꯗꯨ ꯑꯉꯥꯡ ꯑꯗꯨꯅ ꯃꯁꯝ ꯑꯃꯨꯕ ꯑꯣꯏꯔꯕꯗꯤ ꯃꯍꯥꯛ ꯑꯗꯨ ꯂꯥꯏꯔꯤꯛꯀꯤ ꯃꯕꯦꯝꯃꯅꯤ꯫ ꯋꯥꯐꯝ ꯑꯗꯨ ꯅꯤꯡꯁꯤꯡꯂꯛꯂꯕꯗ ꯑꯉꯥꯡ ꯃꯁꯝ ꯑꯃꯨꯕ ꯄꯥꯟꯕ ꯑꯗꯨ ꯑꯣꯏꯅ ꯄꯝꯂꯝꯃꯤ꯫ ꯃꯔꯝꯗꯤ ꯅꯤꯡꯊꯧ ꯑꯗꯨꯅ ꯈ꯭ꯋꯥꯏꯗꯒꯤ ꯂꯨꯅ ꯈꯟꯖꯕꯗꯤ ꯂꯥꯏꯔꯤꯛꯀꯤ ꯃꯕꯦꯝꯃ ꯑꯗꯨꯕꯨꯅꯤ꯫ ꯑꯗꯨꯕꯨ ꯃꯍꯥꯛꯅ ꯐꯅ ꯂꯥꯏꯔꯤꯛꯀꯤ ꯃꯕꯦꯝꯃ ꯑꯗꯨꯕꯨ ꯅꯤꯡꯖꯕ ꯑꯣꯏꯔꯕꯁꯨ
ꯀꯩꯗꯧꯅꯨꯡꯗ ꯄꯩꯁꯥꯒꯤ ꯃꯕꯦꯝꯃ ꯑꯣꯏꯔꯤꯕ ꯑꯉꯥꯡ ꯑꯗꯨꯕꯨ ꯃꯤꯔꯥꯏꯒꯦ ꯍꯥꯏꯕꯗꯤ ꯈꯜꯂꯝꯗꯦ꯫ ꯅꯤꯡꯊꯧ ꯑꯗꯨꯅ ꯂꯥꯏꯔꯤꯛꯀꯤ ꯃꯕꯦꯝꯃ ꯑꯗꯨꯅ ꯂꯤꯡꯖꯦꯜ ꯍꯥꯏꯅ ꯊꯣꯜꯂꯝꯃꯤ, ꯑꯗꯨꯒ ꯄꯩꯁꯥꯒꯤ ꯃꯕꯦꯝꯃ ꯑꯗꯨꯕꯨꯅ ꯆꯤꯡꯂꯦꯝꯕꯤ ꯍꯥꯏꯅ ꯊꯣꯜꯂꯝꯃꯤ꯫ ꯃꯍꯥꯔꯥꯅꯤ ꯑꯗꯨꯒꯤ ꯑꯣꯏꯅꯁꯨ ꯃꯥꯅ ꯌꯥꯝꯅ ꯂꯨꯅ ꯈꯟꯖꯕ ꯑꯉꯥꯡ ꯑꯗꯨ ꯄꯩꯁꯥꯒꯤ ꯃꯕꯦꯝꯃ ꯑꯗꯨꯕꯨꯅꯤ꯫ ꯑꯗꯨꯕꯨ ꯐꯅ ꯂꯨꯅ ꯈꯜꯂꯕꯁꯨ ꯃꯃꯥ ꯑꯣꯏꯕꯤꯒꯤ ꯃꯐꯝꯗꯗꯤ ꯃꯆꯥ ꯑꯃꯠꯇ ꯈꯦꯠꯅꯕ ꯂꯩꯇꯦ, ꯄꯨꯝꯅꯃꯛ ꯆꯞ ꯃꯥꯟꯅꯩ꯫ ꯑꯁꯨꯝꯅ ꯑꯉꯥꯡ ꯑꯅꯤ ꯑꯗꯨ ꯐꯪꯖꯕꯒꯤ ꯅꯨꯡꯉꯥꯏꯕ ꯐꯣꯡꯗꯣꯛꯄ ꯑꯣꯏꯅ ꯄ꯭ꯔꯖꯥ ꯃꯤꯌꯥꯝꯗ ꯈꯨꯗꯣꯜ ꯈꯔ ꯉꯝꯖꯕ ꯄꯤꯔꯝꯃꯤ꯫ ꯍꯧꯖꯤꯛꯇꯤ ꯆꯥꯎꯔꯕ ꯂꯩꯕꯥꯛ ꯑꯗꯨ ꯇꯨꯡꯒꯤ ꯆꯥꯔꯣꯜ ꯑꯃꯗꯤ ꯂꯩꯔꯕꯅꯤꯅ ꯀꯔꯤꯁꯨ ꯋꯥꯅꯤꯡꯉꯥꯏ ꯑꯣꯏꯗ꯭ꯔꯦ꯫ ꯃꯈꯣꯏ ꯑꯅꯤꯃꯛ ꯋꯥꯈꯜ ꯏꯪꯊꯔꯦ꯫ ꯃꯇꯝꯗꯤ ꯂꯦꯞꯇꯅ ꯑꯁꯨꯝ ꯍꯧꯖꯤꯟꯈꯤ꯫ ꯔꯥꯖꯀꯨꯃꯥꯔꯤ ꯂꯤꯡꯖꯦꯜ ꯑꯃꯗꯤ ꯆꯤꯡꯂꯦꯝꯕꯤ ꯑꯅꯤꯁꯨ ꯍꯧꯖꯤꯛꯇꯤ ꯆꯍꯤ 9 ꯆꯞ ꯆꯥꯅ ꯐꯥꯔꯦ꯫ ꯃꯍꯩ ꯃꯁꯤꯡꯒꯤ ꯃꯇꯥꯡꯗꯗꯤ ꯂꯤꯡꯖꯦꯜꯅ ꯃꯤꯀꯣꯛꯇ ꯊꯣꯡꯗꯨꯅ ꯄꯨꯔꯛꯏ, ꯑꯃꯗꯤ ꯁꯦꯜ ꯊꯨꯝꯒꯤ ꯃꯇꯥꯡꯗꯅ ꯆꯤꯡꯂꯦꯝꯕꯤꯅ ꯃꯗꯥꯎ ꯌꯥꯕ ꯍꯥꯏꯒꯗ꯭ꯔꯥ ꯃꯥꯅ ꯊꯣꯛꯄ ꯑꯗꯨꯝ ꯋꯥꯠꯇꯅ ꯐꯪꯏ꯫ ꯃꯥꯒꯤ ꯃꯕꯨꯛꯆꯦꯜ ꯑꯗꯨꯗ ꯃꯤꯅ ꯅꯨꯡꯁꯤꯗꯨꯅ ꯁꯦꯜꯁꯨ ꯀꯌꯥ ꯑꯃ ꯄꯤꯕꯤꯔꯛꯂꯝꯃꯤ꯫ ꯃꯆꯤꯜ ꯃꯅꯥꯎ ꯑꯅꯤꯃꯛ ꯌꯥꯝꯅ ꯅꯨꯡꯁꯤ ꯆꯥꯟꯅꯅ ꯂꯩꯃꯤꯟꯅꯔꯝꯃꯤ꯫ ꯃꯈꯣꯏ ꯑꯅꯤꯒꯤ ꯃꯔꯛꯇ ꯌꯥꯏꯈꯥꯏ ꯊꯤꯟꯒꯥꯏꯅꯕꯁꯨ ꯀꯔꯤꯁꯨ ꯈꯟꯅꯔꯝꯗꯦ꯫ ꯑꯃꯅ ꯂꯥꯏꯔꯤꯛ ꯍꯩꯕ ꯍꯦꯜꯂꯤ, ꯑꯃꯅ ꯁꯦꯜ ꯄꯥꯏꯕ ꯍꯦꯜꯂꯤ ꯍꯥꯏꯕꯒꯤ ꯀꯔꯤꯃꯇ ꯄꯣꯡꯕ ꯊꯝꯅꯗꯦ꯫ ꯑꯁꯨꯝꯅ ꯍꯧꯔꯛꯄꯅ ꯍꯧꯖꯤꯛꯇꯤ ꯃꯈꯣꯏ ꯑꯅꯤꯗꯨ ꯃꯄꯨꯡ ꯃꯔꯩ ꯐꯥꯔꯦ꯫ ꯅꯣꯡꯃꯗꯤ ꯃꯈꯣꯏ ꯑꯅꯤꯗꯨ ꯂꯣꯛ ꯑꯃꯗ ꯂꯥꯛꯂꯝꯃꯤ꯫ ꯃꯐꯝ ꯑꯗꯨ ꯏꯪ ꯆꯤꯛꯄ ꯂꯤꯔꯤ ꯂꯤꯔꯤ ꯁꯤꯠꯄ ꯃꯥꯂꯪ ꯑꯗꯨꯗ ꯅꯤꯡꯇꯝꯅ ꯁꯥꯟꯅꯔꯝꯃꯤ꯫ ꯇꯥꯂꯛ ꯑꯗꯨꯗ ꯅꯨꯄꯥ ꯑꯅꯤꯈꯛꯁꯨ ꯂꯥꯞꯅ ꯂꯥꯛꯂꯝꯃꯤ꯫ ꯂꯥꯛꯂꯤꯕ ꯅꯨꯄꯥ ꯑꯅꯤꯗꯨꯁꯨ ꯃꯆꯤꯜ ꯃꯅꯥꯎꯅꯤ, ꯐꯥꯏꯕꯣꯛ ꯑꯃ ꯑꯣꯏꯕꯒꯤ ꯃꯁꯛꯅꯤ꯫ ꯃꯔꯝꯗꯤ ꯃꯈꯣꯏ ꯑꯅꯤꯃꯛ ꯃꯁꯛ ꯆꯞ ꯃꯥꯟꯅꯩ꯫ ꯂꯤꯡꯖꯦꯜ ꯑꯃꯗꯤ ꯆꯤꯡꯂꯦꯝꯕꯤ ꯑꯅꯤꯗꯨꯁꯨ ꯌꯦꯡꯅꯩ, ꯑꯗꯨꯒ ꯋꯥꯈꯜ ꯀꯌꯥ ꯁꯥꯒꯠꯇꯨꯅ ꯈꯟꯅꯔꯝꯃꯤ꯫ ꯃꯈꯣꯏ ꯑꯅꯤꯁꯦ ꯃꯁꯛ ꯆꯞ ꯃꯥꯟꯅꯩ, ꯑꯩꯈꯣꯏꯒꯨꯝꯅ ꯐꯥꯏꯕꯣꯛ ꯁꯣꯏꯗꯅ ꯑꯣꯏꯔꯝꯒꯅꯤ ꯍꯥꯏꯅ ꯈꯜꯂꯤ꯫ ꯂꯤꯡꯖꯦꯜꯅ ꯑꯃꯨꯛ ꯈꯨꯝꯂꯛꯏ, ꯅꯨꯄꯥ ꯑꯅꯤꯁꯦ ꯃꯁꯛ ꯑꯣꯟꯊꯣꯛꯅ ꯐꯖꯈ꯭ꯔꯦꯗ, ꯃꯁꯥ ꯃꯎꯁꯨ ꯂꯣꯏꯅ ꯐꯩ, ꯀꯨꯆꯨ ꯀꯨꯃꯦꯟꯁꯨ ꯅꯨꯄꯥ ꯑꯃꯒꯤ ꯂꯣꯏꯅ ꯑꯣꯏꯌꯦ꯫ ꯑꯁ, ꯑꯩꯒꯤ ꯑꯃꯗꯤ ꯌꯥꯝ ꯑꯣꯏꯅꯤꯡꯈ꯭ꯔꯦꯗ꯫ ꯑꯃꯅ ꯅꯪꯒꯤ ꯑꯣꯏꯍꯜꯂꯁꯦ, ꯑꯗꯨꯒ ꯑꯃꯅ ꯑꯩꯒꯤ ꯑꯣꯏꯊꯣꯛꯑꯒꯦ꯫ ꯑꯗꯨꯅ ꯐꯔꯗ꯭ꯔꯥ? ꯃꯆꯤꯜ ꯃꯅꯥꯎꯗꯨ ꯆꯤꯔꯣꯜ ꯇꯧꯅꯗꯨꯅ ꯅꯨꯡꯉꯥꯏꯕ ꯃꯪꯂꯥꯟ ꯁꯥꯒꯠꯂꯝꯃꯤ꯫ ꯑꯁꯨꯝꯅ ꯈꯜꯂꯤꯉꯩ ꯅꯨꯄꯥ ꯑꯅꯤꯗꯨ ꯅꯛꯁꯤꯜꯂꯛꯂꯝꯃꯤ꯫ ꯅꯨꯄꯥ ꯑꯃꯅ ꯍꯥꯏꯔꯛꯏ, ꯅꯈꯣꯏ ꯑꯅꯤꯕꯨ ꯀꯅꯥꯅꯣ? ꯑꯃꯨꯛꯇꯁꯨ ꯎꯈꯤꯗ꯭ꯔꯤ꯫ ꯆꯤꯡꯂꯦꯝꯕꯤꯅ ꯃꯈꯣꯏ ꯑꯅꯤꯃꯛ ꯔꯥꯖꯀꯨꯃꯥꯔꯤ ꯑꯃꯅꯤ ꯍꯥꯏꯕ ꯍꯥꯏꯗꯣꯛꯀꯦ ꯍꯥꯏꯅ ꯇꯧꯕꯗ ꯂꯤꯡꯖꯦꯜꯅ ꯃꯥꯕꯨ ꯍꯥꯏꯗꯣꯛꯀꯅꯨ ꯍꯥꯏꯅ ꯏꯪꯒꯤꯠ ꯇꯧꯔꯛꯏ, ꯑꯗꯨꯒ ꯃꯥ ꯃꯁꯥꯅ ꯍꯥꯏꯔꯛꯏ, ꯑꯩꯈꯣই ꯑꯅꯤꯃꯛ ꯈꯨꯜ ꯑꯁꯤꯗꯒꯤꯅꯤ꯫ ꯅꯈꯣꯏ ꯑꯅꯤꯁꯨ ꯑꯃꯨꯛꯇ ꯈꯨꯜ ꯑꯁꯤꯗ ꯎꯈꯤꯗ꯭ꯔꯤ꯫ ꯅꯨꯄꯥ ꯑꯃꯅ ꯈꯨꯝꯂꯛꯏ, ꯑꯩꯈꯣꯏ ꯑꯅꯤꯁꯨ ꯈꯨꯜ ꯑꯁꯤꯗꯒꯤꯅꯤ꯫ ꯑꯩꯒꯤ ꯃꯤꯡꯅ ꯄꯥꯔꯤ ꯀꯧꯏ, ꯑꯗꯨꯒ ꯑꯩꯒꯤ ꯏꯅꯥꯎꯅꯨꯄꯥ ꯑꯁꯤꯅ ꯄꯂꯦꯝꯕ ꯍꯥꯏꯅ ꯀꯧꯏ꯫ ꯅꯈꯣꯏ ꯑꯅꯤꯒꯤꯗꯤ ꯀꯔꯤ ꯀꯧꯕꯒꯦ? ꯑꯩꯒꯤ ꯃꯤꯡꯅ ꯂꯤꯡꯖꯦꯜ, ꯑꯗꯨꯒ ꯏꯅꯥꯎꯅꯨꯄꯤ ꯑꯁꯤꯅ ꯆꯤꯡꯂꯦꯝꯕꯤ ꯀꯧꯏ꯫ ꯄꯥꯔꯤꯅ ꯍꯦꯛ ꯌꯦꯡꯕꯗ ꯂꯤꯡꯖꯦꯜꯕꯨ ꯈꯣꯏꯗꯥꯖꯔꯝꯃꯤ, ꯑꯗꯨꯒ ꯄꯥꯂꯦꯝꯕꯅꯁꯨ ꯂꯤꯡꯖꯦꯜꯕꯨ ꯈꯣꯏꯗꯥꯖꯔꯝꯃꯤ꯫ ꯆꯤꯡꯂꯦꯝꯕꯤ ꯃꯥꯅ ꯈ꯭ꯋꯥꯏꯗꯒꯤ ꯄꯥꯝꯖꯕ ꯅꯨꯄꯥ ꯑꯗꯨꯅ ꯄꯥꯔꯤ ꯑꯣꯏꯔꯝꯃꯤ꯫ ꯂꯤꯡꯖꯦꯜꯒꯤ ꯑꯣꯏꯅꯗꯤ ꯃꯈꯣꯏ ꯑꯅꯤꯒꯤ ꯃꯔꯛꯇꯒꯤ ꯑꯃꯕꯨ ꯐꯪꯂꯕꯗꯤ ꯌꯥꯔꯦ ꯍꯥꯏꯅ ꯈꯜꯂꯤ꯫ ꯃꯈꯣꯏ ꯃꯔꯤꯗꯨ ꯉꯥꯏꯍꯥꯛ ꯋꯥꯔꯤ ꯁꯥꯟꯅꯔꯝꯃꯤ꯫ ꯉꯥꯏꯍꯥꯛ ꯋꯥꯔꯤ ꯋꯥꯇꯥꯏ ꯁꯥꯟꯅꯔꯕ ꯃꯇꯨꯡꯗ ꯃꯈꯣꯏꯒꯤ ꯃꯌꯨꯝꯗ ꯍꯟꯅꯈꯤꯔꯝꯃꯤ꯫ ꯃꯌꯨꯝꯗ ꯌꯧꯅꯔꯒ ꯃꯁꯥ ꯃꯁꯥꯅ ꯈꯟꯅꯕ ꯋꯥꯈꯜꯒꯤ ꯃꯣꯠꯁꯤꯡ ꯑꯗꯨ ꯍꯥꯏꯗꯣꯛꯅꯔꯛꯂꯝꯃꯤ꯫ ꯄꯥꯔꯤ ꯑꯃꯗꯤ ꯄꯥꯂꯦꯝꯕ ꯃꯈꯣꯏ ꯑꯅꯤꯃꯛꯅ ꯂꯤꯡꯖꯦꯜꯒꯤꯗꯃꯛꯇ ꯈꯜꯂꯝꯕ ꯑꯗꯨꯗ ꯑꯃꯗꯤ ꯁꯣꯏꯗꯅ ꯊꯥꯗꯣꯛꯇꯕ ꯌꯥꯗꯦ ꯍꯥꯏꯅ ꯂꯦꯞꯅꯔꯦ꯫ ꯄꯥꯔꯤ ꯇꯁꯦꯡꯅꯗꯤ ꯂꯤꯡꯖꯦꯜꯕꯨ ꯅꯨꯡꯁꯤꯖꯕꯅꯤ, ꯑꯗꯨꯕꯨ ꯃꯅꯥꯎꯅꯨꯄꯥ ꯑꯗꯨꯅ ꯅꯨꯡꯉꯥꯏꯔꯣꯏꯗꯕ ꯑꯗꯨꯒꯤꯗꯃꯛꯇ ꯈꯜꯂꯒ ꯃꯍꯥꯛ ꯂꯤꯡꯖꯦꯜꯕꯨ ꯀꯥꯎꯊꯣꯛꯈꯤꯔꯝꯃꯤ꯫ ꯑꯁꯨꯝꯅ ꯑꯃꯨꯛ ꯃꯊꯪꯒꯤ ꯅꯨꯃꯤꯠꯇꯁꯨ ꯃꯈꯣꯏ ꯑꯃꯨꯛ ꯊꯦꯡꯅꯔꯝꯃꯤ꯫ ꯋꯥꯔꯤ ꯁꯥꯟꯅꯗꯨꯅ ꯂꯥꯛꯃꯤꯟꯅꯔꯝꯃꯤ꯫ ꯑꯁꯨꯝ ꯋꯥꯔꯤ ꯁꯥꯟꯅꯔꯒ ꯂꯥꯛꯄꯗ ꯑꯉꯥꯡ ꯅꯨꯄꯥ ꯑꯃꯈꯛ ꯃꯀꯣꯛ ꯍꯣꯠꯇꯨꯅ ꯃꯆꯤꯟꯗ ꯃꯨꯔꯨꯝ ꯃꯨꯔꯨꯝ ꯁꯣꯟꯗꯨꯅ ꯉꯥꯎꯅ ꯂꯥꯛꯄꯗꯨ ꯎꯔꯝꯃꯤ꯫ ꯃꯗꯨ ꯎꯕꯗ ꯂꯤꯡꯖꯦꯜꯅ ꯍꯥꯏꯔꯛꯏ, ꯀꯔꯤ ꯇꯧꯔꯦ? ꯅꯍꯥꯛꯅ ꯏꯉꯥꯎ ꯉꯥꯎꯕꯒꯨꯝꯅ ꯆꯠꯂꯤꯕ ꯃꯇꯧ ꯑꯗꯨꯕꯣ ꯀꯔꯤ ꯅꯨꯡꯉꯥꯏꯇꯕ ꯂꯩꯔꯒꯦ? ꯑꯉꯥꯡ ꯅꯨꯄꯥ ꯑꯗꯨꯅꯗꯤ ꯃꯍꯥꯛ ꯔꯥꯖꯀꯨꯃꯥꯔꯤ ꯑꯃꯅꯤ ꯍꯥꯏꯕ ꯈꯪꯗꯕꯅ ꯍꯥꯏꯔꯛꯏ, ꯏꯆꯦ, ꯑꯩꯒꯤ ꯀꯣꯛꯁꯦ ꯌꯥꯝꯅ ꯉꯥꯎꯔꯦ꯫ ꯌꯦꯡꯉꯨ, ꯑꯩꯅ ꯄꯨꯔꯛꯏꯕ ꯆꯦꯔꯣꯜ ꯑꯁꯦ ꯃꯁꯤ ꯑꯣꯖꯥꯅ ꯑꯩꯕꯨ ꯋꯥꯈꯜ ꯇꯥꯔꯛꯑꯣ ꯍꯥꯏꯗꯨꯅ ꯍꯥꯏꯔꯛꯄꯅꯤ꯫ ꯀꯔꯤꯒꯨꯝꯕ ꯑꯩꯅ ꯃꯁꯤꯕꯨ ꯈꯪꯗꯕ ꯊꯣꯛꯂꯕꯗꯤ ꯑꯩꯍꯥꯛ ꯁꯣꯏꯗꯅ ꯆꯩꯔꯥꯛ ꯐꯪꯕ ꯇꯥꯔꯤ꯫ ꯀꯗꯥꯏ? ꯆꯦꯔꯣꯜꯗꯣ ꯑꯩ ꯑꯃꯨꯛꯇ ꯌꯦꯡꯒꯦ꯫ ꯑꯁꯨꯝꯅ ꯑꯉꯥꯡ ꯑꯗꯨꯅ ꯆꯦꯔꯣꯜ ꯑꯗꯨ ꯂꯤꯡꯖꯦꯜꯗ ꯄꯤꯔꯛꯂꯝꯃꯤ꯫ ꯂꯤꯡꯖꯦꯜꯅ パイꯗꯨꯅ ꯌꯦꯡꯂꯝꯃꯤ꯫ ꯂꯥꯏꯔꯤꯛꯀꯤ ꯃꯕꯦꯝꯃ ꯑꯣꯏꯔꯤꯕ ꯂꯤꯡꯖꯦꯜꯅ ꯍꯦꯛ ꯌꯦꯡꯕꯗ ꯃꯗꯨꯒꯤ ꯄꯥꯎꯈꯨꯝ ꯑꯗꯨ ꯈꯪꯂꯝꯃꯤ꯫ ꯑꯗꯨꯒ ꯑꯁꯦꯡꯕ ꯋꯥꯍꯪ ꯑꯗꯨꯒꯤ ꯄꯥꯎꯈꯨꯝ ꯑꯃꯗꯤ ꯑꯉꯥꯡ ꯑꯗꯨꯗ ꯆꯃꯝꯅꯔꯤꯕ ꯄꯨꯝꯅꯃꯛ ꯃꯃꯨꯠ ꯇꯥꯅ ꯇꯥꯛꯄꯤꯔꯝꯃꯤ ꯑꯃꯗꯤ ꯍꯥꯏꯕꯤꯔꯝꯃꯤ꯫ ꯂꯤꯡꯖꯦꯜꯒꯤ ꯋꯥꯈꯜꯂꯣꯟ ꯌꯥꯝꯅ ꯋꯥꯡꯕ ꯃꯇꯧ ꯑꯗꯨꯗ ꯄꯥꯔꯤ ꯑꯃꯗꯤ ꯄꯥꯂꯦꯝꯕꯗꯨ ꯌꯥꯝꯅ ꯉꯛꯏ꯫ ꯆꯤꯡꯂꯦꯝꯕꯤꯗꯤ ꯀꯔꯤꯁꯨ ꯉꯛꯅꯤꯡꯉꯥꯏ ꯑꯣꯏꯗ꯭ꯔꯦ꯫ ꯑꯁꯨꯝꯅ ꯑꯉꯥꯡ ꯑꯗꯨꯁꯨ ꯃꯣꯃꯣꯟ ꯅꯣꯛꯅ ꯍꯔꯥꯎꯅ ꯆꯠꯈ꯭ꯔꯦ꯫ ꯃꯈꯣꯏ ꯃꯔꯤ ꯑꯗꯨ ꯑꯃꯨꯛ ꯃꯈꯥ ꯇꯥꯅ ꯁꯥꯡꯅ ꯂꯥꯛꯂꯝꯃꯤ꯫ ꯃꯈꯣꯏ ꯃꯔꯤꯗꯨ ꯅꯥꯀꯟ ꯅꯥꯀꯟꯗ ꯆꯠꯅꯈꯤꯔꯝꯃꯤ꯫ ꯂꯤꯡꯖꯦꯜꯅ ꯄꯥꯃꯦꯜꯕꯗ ꯍꯪꯂꯛꯏ, ꯅꯪꯒꯤ ꯏꯃꯥ ꯄꯥꯕꯨꯡ ꯀꯔꯤ ꯇꯧꯔꯤꯒꯦ? ꯂꯥꯏꯕꯛ ꯊꯤꯕꯗꯒꯤ ꯏꯃꯥ ꯄꯥꯕꯨꯡ ꯑꯅꯤꯃꯛ ꯂꯩꯈꯤꯗ꯭ꯔꯦ꯫ ꯏꯆꯤꯜ ꯏꯅꯥꯎ ꯈꯛꯇꯃꯛ ꯂꯩꯖꯕꯅꯤ꯫ ꯑꯣ,
ꯌꯥꯝ ꯅꯨꯡꯉꯥꯏꯇꯦ ꯋꯥꯔꯤꯁꯤ ꯇꯥꯕꯗ ꯄꯨꯟꯁꯤꯒꯤ ꯑꯉꯛꯄ ꯈꯨꯗꯣꯜ ꯑꯃꯅꯤ ꯑꯩꯈꯣꯏ ꯋꯥꯔꯕꯁꯨ ꯋꯥꯅ ꯈꯥꯡꯕ ꯇꯥꯕꯅꯤ ꯂꯤꯡꯖꯦꯜ ꯑꯩꯅ ꯐꯅ ꯌꯥꯝꯅ ꯂꯥꯏꯔꯔꯕꯁꯨ ꯀꯅꯥꯁꯨ ꯂꯩꯖꯗ꯭ꯔꯕ ꯃꯆꯥ ꯑꯃ ꯑꯣꯏꯖꯔꯕꯁꯨ ꯑꯩꯒꯤ ꯅꯨꯄꯤꯕꯨꯗꯤ ꯑꯩꯅ ꯌꯥꯝꯅ ꯅꯨꯡꯉꯥꯏꯅ ꯊꯝꯒꯅꯤ ꯑꯩꯅ ꯀꯔꯤꯃꯇ ꯋꯥꯠꯍꯜꯂꯣꯏ ꯂꯤꯡꯖꯦꯜ ꯄꯥꯃꯦꯜꯕꯒꯤ ꯋꯥ ꯑꯗꯨꯗ ꯌꯥꯝꯅ ꯍꯔꯥꯎꯖꯔꯝꯃꯤ ꯉꯥꯏꯍꯥꯛ ꯋꯥꯔꯤ ꯋꯥꯇꯥꯏ ꯈꯔ ꯁꯥꯟꯅꯔꯕ ꯃꯇꯨꯡꯗ ꯃꯌꯨꯝꯗ ꯍꯟꯅꯈ꯭ꯔꯦ ꯅꯣꯡꯃꯗꯤ ꯈꯪꯍꯧꯗꯅ ꯂꯤꯡꯖꯦꯜꯒꯤ ꯃꯪꯂꯥꯟꯗ ꯂꯥꯏꯔꯦꯝꯕꯤ ꯑꯃꯈꯛ ꯎꯔꯝꯃꯤ ꯂꯥꯏꯔꯦꯝꯕꯤ ꯑꯗꯨꯅ ꯃꯥꯕꯨ ꯃꯤ ꯀꯅꯥꯁꯨ ꯂꯩꯇꯕ ꯃꯐꯝ ꯑꯃꯗ ꯄꯨꯔꯛꯂꯝꯃꯤ ꯑꯗꯨꯒ ꯍꯥꯏꯔꯛꯂꯝꯃꯤ ꯅꯨꯄꯤ ꯃꯆꯥ ꯑꯩꯍꯥꯛ ꯀꯅꯥꯅꯣ ꯍꯥꯏꯕ ꯅꯪ ꯈꯪꯂꯣꯏ ꯑꯗꯨꯕꯨ ꯉꯁꯤ ꯅꯪꯅ ꯂꯥꯏꯔꯤꯛꯀꯤ ꯃꯕꯦꯝꯃ ꯑꯃꯒꯤ ꯃꯤꯡꯊꯣꯜ ꯐꯪꯂꯤꯕꯁꯦ ꯃꯁꯤꯒꯤ ꯃꯔꯝꯗꯤ ꯑꯩꯒꯤ ꯄꯥꯡꯒꯜꯅꯅꯤ ꯋꯥꯐꯝ ꯑꯗꯨꯗ ꯂꯤꯡꯖꯦꯜꯅ ꯉꯛꯅ ꯍꯥꯏꯔꯛꯂꯝꯃꯤ ꯅꯍꯥꯛꯄꯨ ꯀꯅꯥꯅꯣ ꯄꯨꯔꯅꯤꯃꯥꯅ ꯑꯩꯍꯥꯛꯁꯦ ꯂꯥꯏꯔꯦꯝꯕꯤ ꯑꯃꯅꯤ ꯃꯇꯝ ꯑꯃꯗ ꯑꯩꯅ ꯅꯪꯒꯤ ꯄꯥꯕꯨꯡ ꯑꯃꯗꯤ ꯏꯃꯥ ꯑꯅꯤꯒꯤ ꯃꯐꯝꯗ ꯃꯈꯣꯏꯒꯤ ꯑꯄꯥꯝꯕꯒꯤ ꯃꯇꯨꯡ ꯏꯟꯅ ꯅꯆꯤꯜ ꯅꯅꯥꯎ ꯑꯅꯤꯒꯤ ꯑꯉꯛꯄ ꯈꯨꯗꯣꯜꯁꯤꯡ ꯑꯁꯦ ꯄꯤꯅꯕꯤꯔꯝꯕꯅꯤ ꯑꯗꯨꯕꯨ ꯍꯧꯖꯤꯛꯇꯤ ꯂꯤꯡꯖꯦꯜ ꯌꯥꯝꯅ ꯆꯤꯡꯅꯅ ꯂꯥꯏꯔꯦꯝꯕꯤ ꯑꯗꯨꯒꯤ ꯃꯑꯣꯡ ꯑꯗꯨꯗ ꯍꯥꯏꯔꯛꯂꯝꯃꯤ ꯑꯗꯨꯕꯨ ꯍꯧꯖꯤꯛꯇꯤ ꯀꯩꯗꯧꯔꯕ ꯇꯁꯦꯡꯕꯗꯤ ꯅꯆꯤꯜ ꯅꯅꯥꯎ ꯑꯅꯤꯁꯦ ꯑꯃꯈꯛꯇꯃꯛ ꯄꯣꯛꯀꯗꯕꯅꯤ ꯑꯗꯨꯕꯨ ꯑꯩꯒꯤ ꯈꯨꯠꯁꯦꯝꯅ ꯃꯤꯇ꯭ꯔꯪꯅ ꯅꯈꯣꯏ ꯑꯅꯤꯕꯨ ꯁꯦꯝꯈꯤꯕꯅꯤ ꯋꯥꯐꯝ ꯑꯁꯦ ꯑꯩ ꯀꯔꯝꯅ ꯍꯥꯏꯔꯁꯤꯒꯦ ꯈꯟꯕꯗ ꯑꯩ ꯍꯥꯏꯐꯝ ꯑꯃ ꯏꯈꯪ ꯈꯪꯗꯕ ꯍꯥꯏꯕꯗꯨ ꯑꯣꯏꯔꯦ ꯍꯦꯛꯇ ꯍꯥꯏꯕꯤꯌꯨ ꯀꯔꯤꯃꯇ ꯆꯤꯡꯅꯕ ꯇꯧꯕꯤꯒꯅꯨ ꯍꯧꯖꯤꯛꯇꯤ ꯑꯩꯍꯥꯛ ꯑꯍꯜ ꯑꯣꯏꯁꯤꯜꯂꯛꯂꯦ ꯑꯩꯒꯤ ꯃꯇꯝ ꯑꯗꯨ ꯌꯧꯁꯤꯜꯂꯛꯂꯦ ꯑꯗꯨꯅ ꯑꯩꯒꯤꯗꯤ ꯑꯩꯅ ꯂꯥꯏꯔꯦꯝꯕꯤ ꯑꯃ ꯑꯣꯏꯔꯤꯉꯩꯗ ꯑꯩꯅ ꯁꯦꯝꯕꯤ ꯁꯥꯕꯤꯕ ꯄꯨꯝꯅꯃꯛ ꯃꯥꯏ ꯄꯥꯛꯀꯅꯤ ꯅꯨꯡꯉꯥꯏꯒꯅꯤ ꯑꯗꯨꯕꯨ ꯑꯩꯅ ꯆꯠꯈ꯭ꯔꯕ ꯃꯇꯝꯗꯗꯤ ꯑꯩꯅ ꯁꯦꯝꯕꯤꯔꯝꯕ ꯄꯣꯠꯁꯛ ꯈꯨꯗꯤꯡꯃꯛ ꯂꯣꯏꯅ ꯃꯥꯡꯈꯤꯒꯅꯤ ꯑꯗꯨꯕꯨ ꯅꯈꯣꯏ ꯑꯅꯤꯗꯤ ꯀꯔꯝꯕꯅ ꯍꯥꯟꯅ ꯆꯠꯈꯤꯒꯅꯤ ꯍꯥꯏꯕ ꯑꯩ ꯍꯥꯏꯕ ꯉꯝꯗꯦ ꯂꯥꯏꯔꯦꯝꯕꯤ ꯑꯗꯨꯒꯤ ꯋꯥ ꯑꯗꯨꯗ ꯂꯤꯡꯖꯦꯜ ꯄꯥꯈꯠꯅ ꯍꯥꯏꯔꯛꯂꯝꯃꯤ ꯂꯥꯏꯔꯦꯝꯕꯤ ꯑꯩꯕꯨ ꯑꯣꯏꯅ ꯂꯧꯁꯤꯟꯕꯤꯌꯨ ꯑꯩꯒꯤ ꯏꯅꯥꯎꯕꯨꯗꯤ ꯀꯔꯤꯁꯨ ꯑꯁꯣꯏ ꯑꯉꯥꯝ ꯊꯣꯛꯍꯟꯕꯤꯒꯅꯨ ꯃꯥꯒꯤ ꯑꯋꯥꯕ ꯄꯨꯝꯅꯃꯛ ꯑꯩꯉꯣꯟꯗ ꯁꯔꯨꯛ ꯑꯣꯏꯍꯟꯕꯤꯌꯨ ꯑꯗꯨꯕꯨ ꯅꯪꯒꯤ ꯄꯥꯕꯨꯡꯅ ꯌꯥꯝꯅ ꯂꯨꯅ ꯈꯟꯖꯕꯤ ꯃꯆꯥꯅꯨꯄꯤꯗꯤ ꯅꯍꯥꯛ ꯑꯩꯁꯨ ꯊꯣꯛꯂꯤꯕ ꯇꯧꯔꯤꯕ ꯃꯌꯥꯝꯁꯦ ꯋꯥꯈꯜ ꯑꯃꯠꯇ ꯇꯥꯗ꯭ꯔꯦ ꯂꯤꯡꯖꯦꯜ ꯃꯄꯥꯕꯨꯡꯕꯨ ꯅꯨꯡꯁꯤꯖꯩ ꯑꯩ ꯄꯨꯝꯅꯃꯛ ꯈꯪꯖꯩ ꯑꯗꯨꯕꯨ ꯑꯩꯅ ꯏꯅꯥꯎꯒꯤꯗꯃꯛꯇ ꯀꯠꯊꯣꯛꯂꯤꯕꯁꯦ ꯄꯥꯕꯨꯡꯒꯤꯗꯃꯛꯇꯁꯨꯅꯤ ꯑꯩꯕꯨ ꯑꯣꯏꯅ ꯂꯧꯁꯤꯟꯕꯤꯔꯣ ꯂꯥꯏꯔꯦꯝꯕꯤ ꯑꯗꯨꯁꯨ ꯂꯤꯡꯖꯦꯜꯅ ꯐꯥꯎꯔꯤꯕ ꯑꯋꯥꯕ ꯅꯨꯡꯉꯥꯏꯇꯕꯁꯤꯡ ꯑꯗꯨ ꯂꯣꯏꯅ ꯋꯥꯈꯜ ꯇꯥꯔꯕꯗ ꯑꯃꯨꯛ ꯃꯈꯥ ꯇꯥꯔꯨꯗ꯭ꯔꯦ ꯂꯤꯡꯖꯦꯜꯅ ꯍꯥꯏꯔꯛꯂꯝꯃꯤ ꯂꯥꯏꯔꯦꯝꯕꯤ ꯉꯁꯤꯁꯤꯃꯗꯤ ꯑꯩ ꯌꯨꯝꯗ ꯑꯔꯣꯏꯕ ꯑꯣꯏꯅ ꯄꯥꯕꯨꯡ ꯑꯃꯗꯤ ꯏꯆꯤꯜ ꯏꯅꯥꯎ ꯏꯃꯥ ꯅꯨꯡꯁꯤ ꯆꯥꯟꯅꯅ ꯑꯔꯣꯏꯕ ꯑꯣꯏꯅ ꯂꯩꯃꯤꯟꯅꯖꯔꯨꯒꯦ ꯍꯌꯦꯡ ꯁꯣꯏꯗꯅ ꯑꯃꯨꯛ ꯑꯩ ꯂꯥꯛꯆꯒꯦ ꯑꯗꯨꯒ ꯑꯩꯕꯨ ꯂꯧꯁꯤꯟꯕꯤꯔꯣ ꯋꯥꯁꯦ ꯍꯥꯏꯔꯒ ꯂꯤꯡꯖꯦꯜꯗꯨ ꯃꯄꯤ ꯏꯔꯥ ꯆꯦꯜꯂꯛꯂꯝꯃꯤ ꯂꯥꯏꯔꯦꯝꯕꯤ ꯑꯗꯨ ꯂꯤꯡꯖꯦꯜꯒꯤ ꯃꯇꯧ ꯑꯗꯨꯗ ꯃꯍꯥꯛꯁꯨ ꯌꯥꯝꯅ ꯅꯨꯡꯉꯥꯏꯇꯕ ꯍꯥꯏꯕꯗꯨ ꯑꯣꯏꯔꯦ ꯑꯗꯨꯕꯨ ꯄꯨꯝꯅꯃꯛ ꯃꯍꯥꯛꯀꯤ ꯃꯔꯥꯜꯅꯤ ꯃꯍꯥꯛꯅ ꯄꯨꯝꯅꯃꯛ ꯑꯁꯤ ꯁꯦꯝꯂꯝꯕꯅ ꯍꯧꯖꯤꯛꯇꯤ ꯀꯥꯏꯅꯕꯤꯗꯥꯏ ꯑꯁꯤ ꯈꯛꯇꯃꯛ ꯏꯃꯨꯡ ꯑꯗꯨꯗ ꯁꯔꯨꯛ ꯊꯨꯡꯂꯦ ꯑꯗꯨꯕꯨ ꯃꯍꯥꯛꯁꯨ ꯂꯥꯏꯔꯦꯝꯕꯤ ꯑꯃ ꯑꯣꯏꯔꯨꯕꯅ ꯀꯠꯊꯣꯛꯄꯒꯤ ꯋꯥꯈꯜ ꯃꯤꯌꯥꯝꯒꯤ ꯅꯨꯡꯉꯥꯏꯕ ꯑꯁꯤꯇ ꯄꯥꯝꯖꯔꯨꯕꯅ ꯄꯨꯝꯅꯃꯛ ꯐꯒꯗ꯭ꯔꯥ ꯍꯥꯏꯗꯨꯅ ꯇꯧꯔꯨꯕ ꯁꯤꯜꯂꯨꯕ ꯉꯥꯛꯇꯅꯤ ꯂꯤꯡꯖꯦꯜ ꯅꯪ ꯑꯩꯕꯨꯗꯤ ꯋꯥꯔꯧꯒꯅꯨꯀꯣ ꯄꯨꯝꯅꯃꯛ ꯑꯁꯦ ꯑꯩꯒꯤ ꯏꯔꯥꯜꯅꯤ ꯅꯠꯇꯦ ꯂꯥꯏꯔꯦꯝꯕꯤ ꯅꯍꯥꯛꯇꯤ ꯑꯊꯣꯏꯕꯤꯅꯤ ꯑꯁꯨꯛ ꯁꯥꯡꯂꯕ ꯃꯇꯝ ꯀꯌꯥ ꯑꯁꯦ ꯑꯩꯕꯨ ꯁꯦꯝꯕꯤꯗꯨꯅ ꯃꯤꯀꯨꯞ ꯑꯃꯇꯪ ꯑꯣꯏꯔꯕꯁꯨ ꯏꯃꯥ ꯄꯥꯕꯨꯡ ꯍꯥꯏꯅ ꯀꯧꯖꯕ ꯐꯪꯍꯟꯗꯨꯅ ꯃꯣꯃꯣꯟ ꯅꯣꯛꯆꯕ ꯐꯪꯖꯔꯤꯕꯁꯦ ꯑꯩ ꯄꯣꯛꯄꯒꯤ ꯃꯍꯩ ꯌꯥꯜꯂꯦ ꯍꯥꯏꯅ ꯈꯟꯖꯔꯤ ꯅꯪꯒꯨꯝꯕ ꯏꯆꯥꯗꯤ ꯑꯇꯥꯡꯕꯅꯤ ꯃꯊꯪ ꯍꯥꯏꯕ ꯃꯄꯣꯛ ꯑꯃꯇꯪꯒ ꯂꯩꯔꯝꯂꯕꯗꯤ ꯅꯪ ꯑꯃꯨꯛ ꯃꯤꯑꯣꯏ ꯃꯄꯣꯛꯇ ꯑꯃꯨꯛ ꯍꯜꯂꯛꯄ ꯑꯣꯏꯔꯁꯅꯨ ꯋꯥꯁꯦ ꯍꯥꯏꯔꯒ ꯂꯥꯏꯔꯦꯝꯕꯤ ꯑꯗꯨ ꯃꯄꯤ ꯇꯩꯊꯣꯛꯂꯝꯃꯤ ꯂꯤꯡꯖꯦꯜ ꯃꯪꯂꯥꯟ ꯑꯗꯨꯗꯒꯤ ꯐꯨꯛ ꯍꯧꯒꯠꯂꯛꯇꯨꯅ ꯀꯞꯂꯝꯃꯤ ꯃꯥꯅ ꯀꯞꯄꯒꯤ ꯈꯣꯟꯖꯦꯜ ꯑꯗꯨꯗ ꯃꯥꯒꯤ ꯅꯥꯀꯟꯗ ꯍꯤꯞꯂꯤꯕ ꯃꯅꯥꯎꯅꯨꯄꯤ ꯆꯤꯡꯂꯦꯝꯕꯤꯅ ꯇꯥꯔꯗꯨꯅ ꯃꯃꯤꯠ ꯄꯥꯡꯊꯣꯔꯛꯂꯝꯃꯤ ꯏꯆꯦ ꯀꯔꯤ ꯇꯧꯔꯒꯦ ꯀꯞꯂꯤꯁꯤꯕꯣ ꯍꯥꯏꯌꯣꯕꯁꯦ ꯂꯤꯡꯖꯦꯜ ꯃꯅꯥꯎꯅꯨꯄꯤꯗ ꯀꯣꯟꯁꯤꯟꯗꯨꯅ ꯀꯞꯂꯝꯃꯤ ꯏꯆꯦꯒꯤ ꯆꯤꯡꯂꯦꯝꯕꯤ ꯉꯁꯤꯗꯒꯤ ꯏꯆꯤꯜ ꯏꯅꯥꯎ ꯑꯃꯨꯛ ꯍꯟꯅ ꯎꯅꯔꯔꯣꯏ ꯈꯟꯕꯗ ꯏꯆꯦ ꯉꯁꯤꯗꯤ ꯄꯨꯛꯅꯤꯡ ꯌꯥꯝ ꯅꯨꯡꯁꯤꯌꯦ ꯆꯤꯡꯂꯦꯝꯕꯤ ꯃꯆꯦꯒꯤ ꯋꯥ ꯑꯗꯨꯗ ꯌꯥꯝꯅ ꯉꯛꯅ ꯏꯆꯦ ꯀꯩꯅꯣ ꯅꯪꯅ ꯉꯁꯤ ꯍꯥꯏꯔꯤꯕꯁꯤꯡ ꯑꯗꯨꯕꯣ ꯀꯔꯤꯒꯤ ꯏꯆꯤꯜ ꯏꯅꯥꯎꯕు ꯂꯥꯞꯅꯒꯗꯧꯔꯤꯕꯅꯣ ꯏꯆꯦ ꯅꯪ ꯀꯩꯗꯧꯔꯒꯦ ꯍꯥꯏꯌꯣꯕꯁꯦ ꯂꯤꯡꯖꯦꯜ ꯆꯤꯡꯂꯦꯝꯕꯤꯒꯤ ꯃꯐꯝꯗ ꯀꯔꯤꯃꯇ ꯑꯆꯨꯝꯕ ꯋꯥꯐꯝꯗꯤ ꯍꯥꯏꯗꯣꯛꯂꯝꯗꯦ ꯀꯞꯅ ꯃꯄꯥꯕꯨꯡꯒꯤ ꯀꯥ ꯑꯗꯨ ꯇꯝꯅ ꯆꯦꯜꯂꯛꯂꯝꯃꯤ ꯆꯤꯡꯂꯦꯝꯕꯤꯁꯨ ꯃꯀꯣꯛ ꯉꯥꯎꯅ ꯇꯧꯔꯤꯕ ꯃꯇꯧ ꯑꯗꯨꯗ ꯃꯆꯦꯒꯤ ꯃꯇꯨꯡꯗ ꯏꯟꯅꯗꯨꯅ ꯆꯦꯜꯂꯛꯂꯝꯃꯤ ꯂꯤꯡꯖꯦꯜ ꯃꯄꯥꯕꯨꯡꯒꯤ ꯃꯈꯣꯡ ꯑꯗꯨ ꯀꯣꯟꯗꯨꯅ ꯀꯞꯄꯤ ꯃꯝꯆꯥ ꯑꯃꯗꯤ ꯕꯤꯃꯣꯂꯥ ꯑꯅꯤꯗꯨ ꯃꯃꯤꯠ ꯄꯥꯡꯊꯣꯔꯛꯂꯝꯃꯤ ꯃꯆꯥꯅꯨꯄꯤ ꯂꯤꯡꯖꯦꯜꯒꯤ ꯈꯣꯟꯖꯦꯜ ꯑꯗꯨꯗ ꯃꯈꯣꯏ ꯑꯅꯤꯗꯨ ꯉꯛꯂꯝꯃꯤ ꯃꯃꯥ ꯏꯕꯦꯝꯃ ꯕꯤꯃꯣꯂꯥꯅ ꯍꯥꯏꯔꯛꯏ ꯕꯦꯝꯃ ꯂꯤꯡꯖꯦꯜ ꯏꯆꯥꯕꯨ ꯀꯩꯗꯧꯔꯒꯦ ꯍꯥꯏꯌꯨꯕꯁꯦ ꯏꯃꯥꯗ ꯏꯄꯥꯒꯤ ꯕꯦꯝꯃ ꯏꯆꯥꯕꯨ ꯀꯩꯗꯧꯔꯒꯦꯅꯦ
ꯀꯔꯤꯒꯤ ꯀꯞꯂꯤꯕꯅꯣ? ꯏꯆꯥꯒꯤ ꯇꯦꯡꯊꯥꯁꯤ ꯎꯔꯒ ꯄꯥꯕꯨꯡ ꯄꯣꯊꯥꯐꯝ ꯈꯪꯗꯦ ꯍꯥꯏꯌꯨ꯫ ꯏꯆꯥꯗ ꯀꯅꯥꯅ ꯀꯔꯤ ꯍꯥꯏꯕ ꯌꯥꯎꯔꯕꯒꯦ? ꯄꯥꯕꯨꯡ, ꯏꯃꯥ, ꯉꯁꯤꯁꯦ ꯅꯆꯥ ꯌꯥꯝ ꯋꯥꯏ꯫ ꯑꯃꯨꯛ ꯍꯟꯅ ꯅꯨꯡꯁꯤꯔꯕ ꯅꯈꯣꯏ ꯑꯅꯤꯕꯨ ꯎꯕ ꯐꯪꯂꯔꯣꯏꯗ꯭ꯔ ꯈꯟꯕꯗ ꯑꯩ ꯌꯥꯝ ꯋꯥꯏꯌꯦ꯫ ꯃꯆꯥꯒꯤ ꯋꯥꯗꯨꯗ ꯃꯈꯣꯏ ꯑꯅꯤꯗꯤ ꯄꯨꯡꯉꯛ ꯉꯛꯂꯤ꯫ ꯀꯔꯤꯅꯣ ꯏꯕꯦꯝꯃ, ꯉꯁꯤ ꯅꯪꯅ ꯍꯥꯏꯔꯤꯕ ꯃꯌꯥꯝ ꯑꯁꯤꯕꯣ? ꯑꯩ ꯋꯥꯈꯜ ꯑꯃꯠꯇ ꯇꯥꯗ꯭ꯔꯦ꯫ ꯏꯃꯥ, ꯄꯥꯕꯨꯡ, ꯅꯆꯥ ꯉꯁꯤꯗꯤ ꯅꯈꯣꯏ ꯑꯅꯤꯒꯤ ꯅꯥꯎꯁꯨꯝ ꯏꯁꯩꯗ ꯄꯣꯊꯥꯒꯦ꯫ ꯅꯆꯥꯒꯤꯗꯃꯛ ꯅꯨꯡꯁꯤꯔꯕ ꯅꯥꯎꯁꯨꯝ ꯏꯁꯩ ꯑꯃꯇ ꯁꯛꯄꯤꯌꯨ꯫ ꯃꯆꯥꯒꯤ ꯃꯇꯧ ꯑꯗꯨꯗ ꯃꯥꯝꯆꯥꯅ ꯅꯥꯎꯁꯨꯝ ꯏꯁꯩ ꯑꯃ ꯁꯛꯄꯤꯔꯝꯃꯤ꯫ ꯂꯤꯡꯖꯦꯜ ꯃꯃꯥꯒꯤ ꯇꯝꯄꯥꯛꯇ ꯍꯤꯞꯂꯝꯃꯤ꯫ ꯆꯤꯡꯂꯦꯝꯕꯤꯁꯨ ꯄꯨꯔꯥ ꯉꯥꯎꯔꯦ꯫ ꯃꯅꯥꯛꯇ ꯐꯝꯊꯔꯛꯏ꯫ ꯃꯆꯥꯕꯨ ꯊꯦꯝꯖꯤꯟꯕꯤ꯫ ꯑꯁꯨꯝꯅ ꯂꯤꯡꯖꯦꯜ ꯑꯗꯨ ꯇꯨꯝꯊꯈ꯭ꯔꯦ꯫ ꯑꯍꯤꯡ ꯑꯗꯨ ꯍꯧꯖꯤꯟꯈ꯭ꯔꯦ꯫ ꯃꯊꯪꯒꯤ ꯅꯨꯃꯤꯠꯇ ꯃꯍꯥꯔꯥꯅꯤ ꯕꯤꯃꯣꯂꯥꯅ ꯃꯃꯤꯠ ꯑꯗꯨ ꯄꯥꯡꯊꯣꯔꯛꯄꯗ ꯂꯤꯡꯖꯦꯜꯗꯤ ꯂꯩꯔꯝꯗ꯭ꯔꯦ꯫ ꯁꯨꯞꯅꯆꯒꯤ ꯆꯦꯔꯣꯜ ꯑꯃꯈꯛ ꯂꯩꯔꯝꯃꯤ꯫ ꯆꯦꯔꯣꯜ ꯑꯗꯨꯕꯨ ꯀꯔꯤ ꯑꯣꯏꯔꯕꯅꯣ ꯍꯥꯏꯅ ꯄꯥꯔꯝꯃꯤ꯫ ꯃꯗꯨ ꯄꯥꯔꯨꯕꯗꯒꯤ ꯅꯤꯡꯊꯧ ꯑꯗꯨ ꯍꯧꯗꯣꯔꯛꯂꯝꯃꯤ꯫ ꯅꯤꯡꯊꯧ ꯃꯥꯝꯆꯥ ꯃꯁꯥꯗꯨ ꯈꯪꯄ꯭ꯔꯦꯛ ꯈꯪꯏ꯫ ꯃꯥꯒꯤ ꯅꯨꯄꯤꯅ ꯀꯞꯄ ꯎꯕꯗ ꯃꯥꯁꯨ ꯀꯔꯤ ꯀꯔꯤ ꯇꯧꯔꯕꯅꯣ ꯍꯥꯏꯅ ꯍꯪꯂꯛꯏ꯫ ꯑꯗꯨꯕꯨ ꯃꯥꯒꯤ ꯅꯨꯄꯤ ꯕꯤꯃꯣꯂꯥꯅ ꯆꯦꯔꯣꯜ ꯑꯗꯨ ꯃꯉꯣꯟꯗ ꯄꯥꯎ ꯍꯥꯏꯅ ꯄꯤꯔꯝꯃꯤ꯫ ꯆꯦꯔꯣꯜ ꯑꯗꯨꯗ ꯑꯁꯨꯝꯅ ꯏꯔꯝꯃꯤ: ꯏꯃꯥ, ꯄꯥꯕꯨꯡ, ꯏꯆꯦꯒꯤ ꯆꯤꯡꯂꯦꯝꯕꯤ, ꯉꯁꯤ ꯍꯥꯏꯕ ꯅꯨꯃꯤꯠ ꯑꯁꯤꯗꯒꯤ ꯑꯃꯨꯛ ꯍꯟꯅ ꯅꯈꯣꯏꯕꯨ ꯎꯕ ꯐꯪꯂꯔꯣꯏꯀꯣ꯫ ꯑꯩꯅ ꯅꯈꯣꯏ ꯑꯍꯨꯝꯗꯒꯤ ꯇꯥꯝꯅ ꯂꯩꯈ꯭ꯔꯕꯁꯨ ꯃꯇꯝ ꯄꯨꯝꯅꯃꯛꯇ ꯅꯈꯣꯏꯒꯤ ꯅꯅꯥꯛꯇ ꯂꯩꯔꯤ ꯍꯥꯏꯅ ꯈꯟꯕꯤꯌꯨ꯫ ꯍꯟꯗꯛꯀꯤ ꯃꯄꯣꯛꯁꯤꯃꯗꯤ ꯃꯤꯑꯣꯏ ꯃꯄꯣꯛꯇ ꯃꯄꯨꯡ ꯐꯥꯅ ꯂꯦꯜꯂꯨ ꯍꯥꯏꯅ ꯇꯝꯂꯝꯗ꯭ꯔꯤ꯫ ꯑꯗꯨꯕꯨ ꯍꯧꯈꯤꯕ ꯃꯇꯝ ꯀꯌꯥ ꯑꯁꯦ ꯏꯃꯥ ꯑꯃꯗꯤ ꯄꯥꯕꯨꯡꯒꯤ ꯃꯤꯅꯨꯡꯁꯤ ꯃꯌꯥꯝ ꯑꯗꯨꯅ ꯅꯆꯥꯒꯤ ꯄꯨꯟꯁꯤ ꯑꯁꯦ ꯑꯆꯨꯝꯕ ꯂꯝꯕꯤꯗ ꯄꯨꯟꯁꯤ ꯆꯨꯞꯄ ꯆꯠꯄ ꯉꯝꯕ ꯑꯣꯏꯖꯔꯒꯦ꯫ ꯂꯤꯡꯖꯦꯜꯅ ꯂꯥꯏꯔꯦꯝꯕꯤ ꯑꯗꯨꯒꯤ ꯋꯥ ꯑꯗꯨꯁꯨ ꯂꯣꯏꯅ ꯂꯤꯊꯣꯛꯂꯝꯃꯤ꯫ ꯆꯦꯔꯣꯜ ꯑꯗꯨ ꯄꯥꯔꯨꯕꯗ ꯃꯇꯩ ꯃꯅꯥꯎ ꯑꯅꯤꯗꯨ ꯊꯨꯅ ꯐꯃꯨꯡ ꯑꯗꯨꯗꯒꯤ ꯀꯨꯝꯊꯔꯛꯇꯨꯅ ꯃꯈꯣꯏ ꯑꯅꯤ ꯂꯥꯏꯔꯦꯝꯕꯤ ꯑꯗꯨꯕꯨ ꯊꯦꯡꯅꯈꯤꯕ ꯃꯐꯝ ꯑꯗꯨꯗ ꯆꯦꯜꯂꯛꯂꯝꯃꯤ꯫ ꯃꯈꯣꯏꯅ ꯆꯦꯟꯈꯤꯕꯗꯨ ꯆꯤꯡꯂꯦꯝꯕꯤꯁꯨ ꯎꯔꯝꯃꯤ꯫ ꯆꯤꯡꯂꯦꯝꯕꯤ ꯃꯃꯥ ꯑꯃꯗꯤ ꯃꯄꯥꯕꯨꯡꯒꯤ ꯀꯥ ꯑꯗꯨꯗ ꯆꯪꯂꯛꯄꯗ ꯇꯥꯔꯝꯂꯤꯕ ꯆꯦꯔꯣꯜ ꯑꯗꯨ ꯑꯃꯨꯛ ꯄꯥꯔꯨꯏ꯫ ꯃꯗꯨꯗꯒꯤ ꯃꯍꯥꯛꯁꯨ ꯋꯥꯈꯜ ꯇꯥꯔꯤ ꯃꯆꯦ ꯂꯤꯡꯖꯦꯜꯅ ꯃꯥꯒꯤꯗꯃꯛ ꯊꯋꯥꯏ ꯀꯠꯊꯣꯛꯈꯤꯕꯅꯤ ꯍꯥꯏꯕꯁꯤ꯫ ꯆꯤꯡꯂꯦꯝꯕꯤ ꯃꯄꯤ ꯇꯥꯔꯛꯈꯤꯕ ꯈꯪꯍꯧꯗꯦ꯫ ꯃꯍꯥꯛꯁꯨ ꯃꯥꯏꯀꯩ ꯈꯪꯗ ꯃꯃꯥ ꯑꯃꯗꯤ ꯃꯄꯥꯕꯨꯡꯒꯤ ꯃꯥꯏꯀꯩ ꯊꯤꯔꯛꯂꯒ ꯆꯦꯜꯂꯛꯂꯝꯃꯤ꯫ ꯎꯃꯪ ꯑꯗꯨ ꯌꯧꯕ ꯃꯇꯝꯗꯗꯤ ꯀꯅꯥꯁꯨ ꯂꯩꯔꯝꯗ꯭ꯔꯦ꯫ ꯃꯆꯥꯕꯨ ꯎꯅꯤꯡꯕꯅ ꯀꯛꯉꯥꯎꯅꯔꯕ ꯃꯃꯥ ꯑꯃꯗꯤ ꯃꯄꯥꯕꯨꯡ ꯑꯗꯨ ꯃꯆꯥꯕꯨ ꯀꯣꯏꯀꯧ ꯀꯧꯔꯝꯃꯤ꯫ ꯑꯗꯨꯕꯨ ꯃꯤꯑꯣꯏ ꯀꯅꯥ ꯑꯃꯠꯇ ꯈꯨꯝꯂꯛꯄꯒꯤ ꯈꯣꯟꯖꯦꯜ ꯇꯥꯈꯤꯗ꯭ꯔꯦ꯫ ꯃꯥꯝꯆꯥ ꯊꯃꯣꯏ ꯀꯥꯏꯅ ꯂꯩꯃꯥꯏꯗ ꯐꯝꯊꯗꯨꯅ, ꯏꯄꯥꯒꯤ ꯂꯤꯡꯖꯦꯜ, ꯀꯔꯤꯅꯣ ꯏꯆꯥꯅ ꯇꯧꯔꯤꯕꯁꯤꯕꯨ? ꯀꯔꯤꯅꯣ? ꯏꯄꯥꯕꯨ ꯀꯔꯤ ꯑꯣꯏꯔꯁꯤꯒꯦ? ꯀꯔꯤꯒꯤꯗꯃꯛ ꯑꯩꯈꯣꯏꯒꯤ ꯏꯅꯥꯛꯇꯒꯤ ꯇꯥꯝꯅ ꯆꯠꯂꯤꯕꯅꯣ? ꯅꯪ ꯑꯃꯨꯛ ꯍꯜꯂꯛꯈꯣ, ꯑꯩꯈꯣꯏꯒꯤ ꯅꯥꯛꯇ ꯑꯃꯨꯛ ꯍꯜꯂꯛꯈꯣ꯫ ꯏꯃꯥꯒꯤ ꯏꯕꯦꯝꯃ, ꯏꯆꯥꯒꯤ ꯅꯨꯡꯁꯤꯔꯕ ꯏꯃꯥ ꯍꯥꯏꯕ ꯈꯣꯟꯖꯦꯜ ꯑꯗꯣ ꯑꯃꯨꯛ ꯍꯟꯅ ꯇꯥꯕ ꯐꯪꯂꯔꯣꯏꯗ꯭ꯔꯣ? ꯏꯆꯥ ꯀꯥꯏꯅꯕꯒꯤ ꯃꯩꯆꯥꯛ ꯑꯁꯦ ꯇꯥꯏꯕꯪ ꯄꯥꯟꯕꯅꯁꯨ ꯈꯪꯕ ꯉꯝꯂꯣꯏꯌꯦ꯫ ꯏꯃꯥꯒꯤ ꯏꯕꯦꯝꯃ, ꯅꯪꯕꯨ ꯑꯃꯨꯛꯇꯗꯤ ꯍꯜꯂꯛꯈꯣꯕ꯫ ꯆꯤꯡꯂꯦꯝꯕꯤꯁꯨ ꯁꯨꯝ ꯆꯦꯜꯂꯛꯄꯅ ꯃꯃꯥ ꯑꯃꯗꯤ ꯃꯄꯥꯕꯨꯡꯕꯨ ꯎꯔꯦ꯫ ꯃꯈꯣꯏ ꯑꯅꯤꯒꯤ ꯃꯇꯧ ꯑꯗꯨꯗ ꯃꯥꯅ ꯍꯦꯟꯅ ꯅꯤꯡꯕ ꯀꯥꯏꯕ ꯍꯥꯏꯕꯗꯨ ꯑꯣꯏꯔꯦ꯫ ꯎꯃꯪ ꯑꯗꯨꯗ ꯍꯧꯔꯤꯕ ꯎ ꯋꯥ ꯑꯗꯨꯗ ꯀꯣꯌꯦꯡ ꯌꯦꯡꯂꯛꯂꯒ ꯃꯊꯟꯇ ꯃꯃꯤꯠ ꯑꯗꯨ ꯎꯏꯁꯤꯜꯂꯒ ꯋꯥꯈꯜꯗ ꯃꯆꯦ ꯂꯤꯡꯖꯦꯜꯕꯨ ꯅꯤꯡꯁꯤꯡꯂꯒ ꯍꯥꯏꯔꯝꯃꯤ: ꯅꯨꯡꯁꯤꯔꯕꯤ ꯏꯆꯦ, ꯀꯔꯤꯒꯤ ꯑꯩꯈꯣꯏꯕꯨ ꯊꯥꯗꯣꯛꯇꯨꯅ ꯆꯠꯂꯤꯕꯅꯣ? ꯑꯃꯨꯛ ꯍꯟꯅ ꯏꯆꯤꯜ ꯏꯅꯥꯎ ꯍꯔꯥꯎ ꯍꯔꯥꯎ ꯅꯣꯛ ꯅꯣꯛꯇꯨꯅ ꯆꯥꯃꯤꯟ ꯊꯛꯃꯤꯟꯅꯕꯗꯨ ꯐꯪꯂꯔꯣꯏꯗ꯭ꯔꯣ? ꯏꯆꯦ, ꯅꯪ ꯑꯃꯨꯛ ꯍꯜꯂꯛꯈꯣ꯫ ꯅꯪꯒꯤ ꯅꯨꯡꯁꯤꯕꯅ ꯉꯁꯤꯗꯤ ꯅꯅꯥꯎ ꯑꯩꯒꯤ ꯊꯃꯣꯏꯁꯦ ꯂꯥꯡꯇꯛꯅꯔꯦ꯫ ꯑꯩꯒꯤꯗꯃꯛ ꯏꯆꯦꯒꯤ ꯊꯋꯥꯏ ꯐꯥꯎꯕ ꯄꯥꯝꯃꯨꯗ꯭ꯔꯕ? ꯏꯆꯦ, ꯏꯆꯦꯅ ꯃꯅꯥꯎ ꯑꯩꯒꯤ ꯃꯐꯝꯗ ꯍꯥꯏꯅꯤꯡꯕ ꯋꯥꯐꯝ ꯑꯃꯈꯛꯇꯤ ꯂꯩ ꯍꯥꯏꯕ ꯑꯩ ꯈꯪꯉꯤ ꯏꯆꯦ꯫ ꯑꯩꯉꯣꯟꯗ ꯍꯥꯏꯕ ꯉꯝꯗꯅ ꯅꯍꯥꯛ ꯆꯠꯈꯤꯕꯅꯦ꯫ ꯋꯥꯐꯝ ꯑꯗꯣ ꯑꯩꯅ ꯄꯨꯟꯁꯤꯒꯤ ꯑꯣꯏꯅ ꯉꯥꯛꯅ ꯆꯠꯀꯅꯤꯌꯦ꯫ ꯑꯩꯅ ꯍꯤꯡꯂꯤꯕ ꯃꯈꯩ ꯏꯃꯥ ꯑꯃꯗꯤ ꯄꯥꯕꯨꯡꯕꯨ ꯀꯩꯗꯧꯅꯨꯡꯗꯁꯨ ꯄꯤ ꯃꯔꯤꯛ ꯑꯃꯠꯇ ꯐꯥꯎꯕ ꯇꯥꯍꯜꯂꯣꯏꯌꯦ꯫ ꯑꯩꯅ ꯏꯃꯥ ꯑꯃꯗꯤ ꯄꯥꯕꯨꯡꯕꯨ ꯃꯃꯣꯟ ꯅꯣꯛꯍꯟꯒꯅꯤꯌꯦ ꯏꯆꯦ꯫ ꯃꯄꯣꯛ ꯑꯁꯤꯃꯒꯤ ꯅꯍꯥꯛꯄꯨ ꯑꯃꯨꯛ ꯍꯟꯅ ꯎꯕ ꯐꯪꯂꯔꯣꯏ ꯍꯥꯏꯕ ꯑꯩ ꯈꯪꯉꯤ꯫ ꯈꯪꯂꯕꯁꯨ ꯃꯄꯣꯛꯁꯤꯃꯒꯤ ꯑꯩꯅ ꯍꯤꯡꯂꯤꯕ ꯃꯈꯩꯗꯤ
ꯅꯪꯕꯨ ꯑꯩꯒꯤ ꯏꯆꯦ ꯂꯥꯏꯔꯤꯛꯀꯤ ꯃꯕꯦꯝꯃ ꯂꯤꯡꯖꯦꯜ ꯍꯥꯏꯅ ꯑꯩꯅ ꯑꯗꯨꯃꯛ ꯅꯪꯕꯨ ꯀꯥꯎꯗꯅ ꯅꯪꯕꯨ ꯅꯤꯡꯁꯤꯡꯖꯒꯦ ꯏꯆꯦ, ꯏꯆꯦ ꯅꯪꯕꯨ ꯅꯤꯡꯁꯤꯡꯖꯒꯦ꯫